ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯝꯂꯕ ꯑꯍꯤꯡ ꯃꯥꯅ ꯌꯧꯁꯤꯜꯂꯛꯄ ꯈꯨꯗꯤꯡ ꯄꯥꯡꯉꯝꯖꯕ ꯃꯤꯁꯅꯥ ꯑꯅꯤ ꯑꯁꯤꯅ ꯀꯔꯤꯒꯤ ꯎꯏꯊꯕ ꯌꯥꯗ꯭ꯔꯤꯕ ꯑꯩꯍꯥꯛꯀꯤ ꯑꯣꯏꯖꯕ ꯄꯥꯝꯕꯕꯨ ꯊꯥꯗꯣꯛ ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯍꯥꯛꯇꯣ ꯑꯄꯪꯕꯅꯤ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ ꯅꯥꯃꯤꯕ ꯃꯥꯂꯪꯅ ꯍꯨꯝꯕꯗ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯔꯝꯕ ꯏꯁꯤꯡ ꯏꯃꯥꯏꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯝꯕ ꯅꯥꯃꯤꯕꯁꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯃꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯄꯨ ꯅꯤꯡꯕ ꯇꯥꯎꯕ ꯍꯨꯏ ꯃꯍꯥꯛꯁꯨ ꯋꯥꯔꯧꯔ ꯃꯥꯜꯂꯦ ꯃꯃꯤꯠ ꯑꯗꯨꯅ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯀꯅꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯊꯣꯡ ꯆꯥꯗꯕꯗ ꯃꯃꯤꯡ ꯆꯠꯄꯤ ꯑꯃꯣꯠꯄꯤ ꯆꯥꯎꯕꯤꯗꯨ ꯑꯉꯥꯡ ꯅꯨꯄꯥ ꯈꯔ ꯈꯣꯝꯖꯤꯟꯗꯨꯅ ꯀꯣ ꯃꯆꯥꯗꯨꯗ ꯏꯁꯤꯠꯂꯤ ꯑꯉꯥꯡ ꯑꯃꯅ ꯏꯆꯦ ꯆꯥꯎꯕꯤ ꯅꯪ ꯑꯃꯨꯛ ꯁꯤꯜꯂ ꯂꯥꯎ ꯀꯥꯏꯗꯒꯤ ꯋꯥꯔꯦꯕ ꯉꯁꯥꯏꯗꯒꯤ ꯃꯥꯅꯁꯨ ꯃꯊꯛꯁꯤꯗ ꯐꯝꯃꯒ ꯂꯩ ꯂꯥꯎ ꯀꯨꯝꯊꯔꯣ ꯑꯃꯅ ꯃꯁꯛꯁꯤꯒ ꯐꯖꯕꯤꯒꯁꯨ ꯁꯥꯔꯒ ꯐꯝꯗꯨꯅ ꯂꯩ ꯃꯁꯝꯅꯤꯅ ꯌꯨꯕꯤ ꯊꯧꯔꯤ ꯃꯥꯜꯂꯗꯅ ꯍꯣꯏ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯗꯣ ꯑꯉꯥꯡꯅꯅꯦ ꯃꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯒꯅꯨ ꯑꯩ ꯁꯥꯎꯔꯛꯇꯅ ꯅꯀꯣꯛꯇꯨ ꯂꯩꯈꯣꯝ ꯃꯔꯛꯇꯨ ꯅꯝꯖꯤꯜꯂ ꯊꯝꯖꯅꯤ ꯍꯟꯗꯣꯛꯁꯦ ꯏꯁꯤꯠꯂꯤꯅꯦꯅ ꯄꯤꯛ ꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥ ꯅꯠꯇꯗꯧꯅ ꯁꯦ ꯁꯨꯃꯥꯏꯅ ꯖꯣꯞ ꯖꯣꯞ ꯁꯤꯇꯧꯕ ꯈꯪꯉꯕ ꯆꯥꯎꯕꯤꯗꯨ ꯁꯨꯝ ꯏꯁꯤꯠꯄꯗ ꯋꯥꯔꯛꯂꯗꯨꯅ ꯑꯉꯥꯡꯈꯩꯗꯨꯗ ꯌꯦꯡꯂꯒ ꯏꯁꯧ ꯂꯥꯡꯂꯛꯏ ꯅꯣꯏꯁꯨ ꯈꯔ ꯁꯤꯠꯂꯨ ꯂꯥꯛꯑꯣ ꯋꯥꯏꯌꯦ ꯀꯥꯏꯗꯤ ꯁꯤꯗꯤ ꯈꯨꯋꯥꯝꯅꯤ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯄꯒꯤ ꯀꯣꯛꯀ ꯉꯥꯎꯈꯠꯂꯦ ꯕꯣꯏꯇꯣꯟ ꯅꯪ ꯑꯃꯨꯛ ꯁꯤꯠꯂꯨ ꯂꯥꯎ ꯅꯪ ꯑꯃ ꯅꯁꯛ ꯁꯤꯈꯩ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯂꯩꯊꯣꯛꯏꯕ ꯁꯦ ꯁꯤꯠꯂꯨ ꯑꯩꯗꯤ ꯕꯥꯇꯤꯟꯁꯤꯗ ꯑꯣꯏꯅ ꯁꯤꯠꯀꯦ ꯇꯣꯛꯇꯣ ꯄꯥꯏꯔꯒ ꯑꯩꯗꯤ ꯁꯤꯠꯄ ꯉꯝꯃꯣꯏ ꯃꯌꯥꯝ ꯕꯣꯏꯇꯣꯟꯁꯤ ꯍꯩꯄꯥ ꯌꯥꯝ ꯆꯥꯏ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯔꯒ ꯂꯩꯈꯣꯝꯁꯤ ꯅꯝꯖꯤꯟꯁꯤꯔꯥ ꯑꯉꯥꯡ ꯑꯃꯅ ꯏꯆꯦ ꯆꯥꯎꯕꯤ ꯅꯪꯁꯨ ꯂꯩꯁꯥꯕꯤꯗꯤ ꯐꯥꯔꯤꯕꯨ ꯖꯨꯠ ꯆꯥꯕ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯇꯦ ꯕꯣꯏꯇꯣꯟꯁꯤ ꯂꯩꯈꯣꯝꯗ ꯅꯝꯖꯤꯜꯂꯗꯤ ꯁꯣꯔ ꯐꯨꯜꯂꯒ ꯁꯤꯔꯣꯏꯗ꯭ꯔꯣ ꯃꯥ ꯁꯤꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯏꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯣꯏꯅꯦ ꯇꯨꯀꯣꯛꯄ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯩꯗꯤ ꯅꯪꯁꯤ ꯄꯪꯕꯣꯏ ꯅꯤꯡꯕꯅꯤ ꯌꯥꯝ ꯁꯤꯡꯉꯝꯃꯦꯍꯦ ꯌꯥꯏ ꯅꯪ ꯌꯥꯏ ꯏꯆꯦ ꯆꯥꯎꯕꯤ ꯅꯈꯣꯡ ꯃꯌꯥꯗ ꯉꯥ ꯑꯃ ꯑꯣꯜꯂꯦ ꯐꯥꯎꯑꯣ ꯆꯥꯎꯕ ꯃꯥꯜꯂꯦ ꯐꯥꯎꯑꯣ ꯍꯥ ꯀꯗꯥꯏꯅꯣ ꯁ꯭ꯋꯥꯏꯗꯔꯥ ꯀꯗꯣꯝꯗꯅꯣ ꯌꯦꯠꯂꯣꯝꯗ ꯐꯖꯅ ꯍꯨꯝꯃꯒ ꯌꯦꯡꯉꯣ ꯆꯥꯎꯕꯤꯗꯨ ꯃꯔꯩꯗ ꯆꯤꯛꯂꯒ ꯂꯩꯈꯣꯝ ꯃꯔꯛꯇꯨꯗ ꯍꯨꯝꯗꯨꯅ ꯌꯦꯡꯉꯤ ꯃꯈꯨꯠꯇꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯗ ꯄꯥꯏꯁꯤꯜꯂꯤ ꯁꯤꯗꯤ ꯉꯥꯄ꯭ꯔꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦꯍꯦ ꯆꯥꯎꯏꯅꯦ ꯑꯩ ꯐꯥꯔꯛꯀꯦꯀꯣ ꯑꯉꯥꯡꯈꯩꯗꯨꯁꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯤ ꯆꯥꯎꯕꯤꯅ ꯃꯈꯨꯠꯇꯨ ꯁꯨꯝ ꯍꯨꯝꯕꯗ ꯉꯥꯄ꯭ꯔꯨꯝꯅꯦ ꯈꯟꯗꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯛꯏ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨ ꯈꯪꯍꯧꯗꯦ ꯃꯊꯛꯇ ꯆꯦꯟꯈꯠꯈꯤꯕ ꯆꯥꯎꯕꯤꯁꯨ ꯑꯉꯥꯡꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯒ ꯂꯪꯊꯣꯛꯏ ꯑꯣꯏꯃ ꯉꯥꯄ꯭ꯔꯨꯝꯒꯤ ꯃꯌꯥꯝꯕꯅꯤ ꯁꯤꯗꯤ ꯑꯁꯦꯡꯕꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯤ ꯅꯨꯀꯣꯛꯄ ꯑꯩ ꯆꯤꯡꯒꯅꯨ ꯀꯥꯈꯠꯄ ꯌꯥꯗꯦ ꯂꯤꯟꯅ ꯆꯤꯡꯈꯧꯔꯤ ꯆꯤꯡꯒꯅꯨ ꯕꯣꯏꯇꯣꯟ ꯅꯨꯀꯣꯛꯄ ꯆꯤꯡꯒꯜꯂꯨꯅꯨ ꯃꯁꯛꯁꯤ ꯅꯨꯡꯁꯤꯗꯦ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯈꯣꯏ ꯆꯦꯜꯂꯁꯤ ꯂꯥꯎ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯆꯦꯜꯂꯗꯤ ꯏꯆꯦ ꯆꯥꯎꯕꯤꯁꯦ ꯂꯤꯟꯅ ꯆꯤꯛꯑꯒ ꯁꯤꯈ꯭ꯔꯅꯤ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯒꯅꯨ ꯕꯣꯏꯇꯣꯟ ꯀꯩꯒꯨꯝꯕ ꯏꯆꯦ ꯆꯥꯎꯕꯤꯅ ꯁꯤꯍꯧꯗ꯭ꯔꯗꯤ ꯅꯪ ꯐꯨꯕꯤꯁꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯎꯕꯤꯗꯨ ꯅꯥꯄꯤꯗ ꯌꯥꯜꯂꯒ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯕꯣꯏꯇꯣꯟꯒꯤ ꯃꯉꯛ ꯁꯝꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯤ ꯕꯣꯏꯇꯣꯟꯁꯨ ꯃꯈꯣꯡꯗꯨ ꯐꯤꯔꯤꯡ ꯀꯥꯎꯏ ꯃꯤ ꯃꯔꯨ ꯅꯪꯅꯁꯨ ꯑꯩꯕꯨ ꯁꯞꯇꯥ ꯅꯨꯡꯁꯤꯗꯦ ꯀꯜꯂꯨꯅꯨ ꯀꯥꯏꯅ ꯍꯥꯏꯕ ꯅꯪ ꯑꯣꯏꯅ ꯂꯤꯟ ꯂꯩꯕ ꯈꯣꯡꯕꯥꯟꯁꯤꯗ ꯅꯪ ꯊꯥꯗꯕ ꯇꯥꯔꯦ ꯖꯨꯕꯨꯂꯦ ꯑꯩ ꯁꯤꯗꯨꯔꯦ ꯅꯣꯏ ꯀꯅꯥꯅꯣ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯀꯅꯥꯝꯇ ꯀꯟꯕ ꯌꯥꯔꯣꯏ ꯕꯣꯏꯇꯣꯟꯁꯦ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯗ 마ꯅ ꯅꯠꯇ꯭ꯔꯥ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯁꯦ ꯍꯩ ꯍꯨꯔꯥꯜꯂꯒ ꯆꯥꯕꯗꯁꯨ ꯃꯥꯅ ꯃꯄꯨꯗ ꯍꯥꯏꯗꯣꯛꯂꯒ ꯑꯩꯈꯣꯏꯗ ꯉꯥꯡꯍꯟꯕ ꯅꯠꯇ꯭ꯔꯕ ꯑꯗꯨꯅ ꯕꯣꯏꯇꯣꯟ ꯁꯤꯔꯝꯗꯥꯏꯗ ꯁꯤꯗꯧꯔꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯊꯥꯗꯣꯛꯄꯤꯒꯦ ꯅꯨꯀꯣꯛꯄꯅ ꯏꯆꯦ ꯆꯥꯎꯕꯤ ꯕꯣꯏꯇꯣꯟꯒꯤ ꯃꯁꯛꯁꯦ ꯑꯁꯪꯕ ꯃꯆꯨ ꯑꯣꯜꯂꯤ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯀꯩꯒꯨꯝꯕ ꯃꯥ ꯁꯤꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯇꯝꯅꯔꯛꯀꯅꯤ ꯃꯥꯗꯤ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯁꯣꯏꯗꯅ ꯇꯝꯅꯔꯛꯀꯅꯤ ꯏꯆꯦ ꯆꯥꯎꯕꯤ ꯃꯁꯤ ꯂꯨꯀꯣꯛꯄꯁꯦ ꯑꯁꯨꯝꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯅꯦ ꯍꯦ ꯕꯣꯏꯇꯣꯟ ꯅꯪ ꯉꯁꯤꯒꯤꯗꯤ ꯊꯥꯗꯣꯛꯄꯤꯔꯒꯦ ꯑꯗꯣ ꯂꯥꯏꯅꯗꯤ ꯊꯥꯗꯣꯛꯔꯣꯏ ꯈꯣꯡꯕꯥꯟꯁꯤ ꯂꯪꯗꯕ ꯇꯥꯔꯦ ꯂꯤꯟꯗꯨ ꯎꯃꯒ ꯆꯥꯔꯣ ꯕꯣꯏꯇꯣꯟꯗꯣ ꯈꯣꯡꯕꯥꯟꯗ ꯂꯥꯛꯇꯅ ꯂꯪꯊꯩ ꯃꯗꯥꯎ ꯌꯥꯗꯕꯅ ꯃꯀꯣꯛꯇꯨꯅ ꯂꯩꯈꯣꯝꯗꯨꯗ ꯌꯨꯡꯂꯒ ꯂꯩꯈ꯭ꯔꯦ ꯃꯈꯣꯡꯗꯨ ꯐ꯭ꯔꯤꯡ ꯀꯥꯎꯔꯒ ꯃꯀꯣꯛꯇꯨ ꯐꯨꯀꯠꯆꯅꯕ ꯍꯣꯠꯅꯩ ꯑꯉꯥꯡ ꯑꯃꯅ ꯕꯣꯏꯇꯣꯟꯁꯦ ꯃꯀꯣꯛ ꯌꯨꯡꯉꯒ ꯂꯩꯈ꯭ꯔꯦ ꯏꯆꯦ ꯆꯥꯎꯕꯤ ꯑꯩꯈꯣꯏ ꯀꯨꯝꯊꯔꯒ ꯑꯝꯇ ꯐꯨꯛꯇꯣꯛꯑꯁꯤ ꯂꯥꯛꯑꯣ ꯉꯝꯃꯔꯣꯏ ꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯁꯤꯕꯨ ꯀꯩꯗꯧꯕꯩ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯅꯣꯏꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅꯤꯅ ꯈꯣꯡꯕꯥꯟꯁꯤ ꯆꯣꯡꯊꯔꯒ ꯃꯀꯣꯛꯁꯦ ꯐꯨꯛꯇꯣꯛꯎꯆꯣ ꯆꯠꯂꯦ ꯆꯥꯎꯕꯤꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯂꯩꯈꯣꯝ ꯏꯇꯩꯈꯩ ꯐꯤꯅꯥꯠꯀꯥꯗꯨ ꯃꯈꯨꯠꯇ ꯊꯤꯡꯖꯤꯜꯂꯒ ꯆꯦꯟꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯗꯨꯅ ꯈꯣꯡꯕꯥꯟꯗ ꯆꯣꯡꯊꯔꯒ ꯕꯣꯏꯇꯣꯟꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ ꯃꯌꯥꯝꯅ ꯀꯟꯅ ꯆꯤꯡꯊꯣꯛꯄꯗꯨꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯕꯣꯏꯇꯣꯟꯒꯤ ꯃꯀꯣꯛꯇꯨ ꯁꯠꯇꯣꯛꯂꯤ
ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯅꯤꯡꯗ ꯍꯜꯂꯒ ꯂꯣꯏꯅ ꯇꯨꯁꯤꯜꯂꯤ꯫ ꯕꯣꯏꯇꯣꯟ ꯃꯀꯣꯛꯇ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯂꯩꯈꯣꯝꯗ ꯃꯀꯣꯛꯇ ꯌꯨꯡꯖꯤꯜꯂꯨꯕꯒꯤ ꯁꯣꯔꯗꯨ ꯐꯤꯐꯥ ꯐꯤꯐꯥ ꯍꯣꯜꯂꯒ ꯆꯦꯟꯈ꯭ꯔꯤꯕ ꯆꯥꯎꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ "ꯍꯦ ꯆꯥꯎꯕꯤ ꯍꯥꯏꯕ ꯊꯤꯃꯣꯠꯆꯩ ꯈꯨꯅꯤꯡ ꯀꯥꯏ! ꯅꯪꯅ ꯑꯩ ꯂꯩꯈꯣꯝꯗ ꯀꯣꯛꯀ ꯌꯨꯡꯖꯟꯍꯜꯂꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯅꯩꯕꯒꯤ ꯃꯇꯝ ꯂꯥꯛꯑꯀꯥꯟꯗ ꯅꯪ ꯅꯨꯡꯉꯥꯏꯅꯤ"꯫ ꯑꯉꯥꯡ ꯑꯃꯅ "ꯕꯣꯏꯇꯣꯟ, ꯅꯪꯅ ꯅꯩꯕꯒꯤ ꯃꯇꯝ ꯍꯥꯏꯁꯤ ꯀꯩꯅꯣ? ꯀꯔꯝꯕ ꯃꯇꯝꯗꯅꯣ? ꯃꯋꯥ ꯀꯣꯏꯔꯀꯥꯟꯗ ꯅꯨꯄꯥ ꯎꯅꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯝ ꯀꯥꯟꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯆꯪꯉꯒ ꯐꯅꯦꯛ ꯆꯤꯡꯊꯗꯣꯏꯅꯤ"꯫ "ꯑꯁ ꯕꯣꯏꯇꯣꯟ, ꯅꯪꯁꯦ ꯑꯐꯕ ꯋꯥꯈꯜ ꯑꯝꯇ ꯈꯟꯗꯦꯕꯣ꯫ ꯑꯗꯨꯅꯅꯦ ꯏꯆꯦ ꯆꯥꯎꯕꯤꯅ ꯁꯥꯎꯔꯒ ꯂꯩꯈꯣꯝꯗ ꯂꯪꯗꯕꯤꯔꯤꯗꯣ꯫ ꯐꯅꯦꯛꯄꯨ ꯀꯅꯥꯅ ꯆꯤꯡꯊꯅꯒꯦ? ꯑꯗꯨꯁꯨ ꯅꯨꯄꯥꯒ ꯎꯅꯔꯤꯀꯥꯟꯗ꯫ ꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯐꯥꯔꯀꯥꯟꯗ ꯇꯧꯔꯗꯤ ꯅꯪ ꯏꯀꯥꯏꯔꯣꯏꯗ꯭ꯔꯣ? ꯇꯜꯂꯦ ꯅꯪ ꯁꯤꯗꯤ ꯃꯊꯣꯡ ꯆꯥꯗꯦ꯫ ꯑꯩꯗꯤ ꯀꯥꯈꯠꯂꯦ, ꯏꯃꯥꯅ ꯆꯩꯕꯗ ꯂꯣꯏꯔꯅꯤ, ꯉꯥ ꯁꯨꯝꯇ ꯐꯥꯗꯦ꯫ ꯁꯨꯃꯥꯏꯅ ꯂꯩꯈꯣꯝ ꯉꯥꯛꯇ ꯆꯪꯉꯗꯤ ꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ꯫ ꯑꯗꯨꯅ ꯏꯔꯣꯏꯔꯨꯁꯤ ꯂꯥꯛꯑꯣ"꯫ ꯑꯃꯅ "ꯍꯣꯏ ꯏꯔꯣꯏꯔꯨꯔꯁꯤ꯫ ꯏꯆꯦ ꯆꯥꯎꯕꯤꯅ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯆꯠꯁꯦ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯄꯗꯨꯗ ꯏꯃꯥꯁꯨ ꯏꯁꯧ ꯂꯥꯡꯕ ꯅꯪꯍꯧꯗꯕꯅꯦꯕ꯫ ꯁꯨꯃꯥꯏꯅ ꯆꯪꯉꯗꯤ ꯏꯁꯧ ꯂꯥꯡꯉꯛꯀꯅꯤ꯫ ꯂꯥꯛꯑꯣ ꯄꯨꯈ꯭ꯔꯤꯗ ꯏꯔꯣꯏꯔꯨꯔꯁꯤ"꯫ ꯑꯉꯥꯡꯁꯤꯡꯗꯨ ꯈꯣꯡꯕꯥꯟꯗꯒꯤ ꯇꯤꯟꯅ ꯀꯥꯈꯠꯂꯛꯄꯗꯧꯅ ꯅꯞꯄꯒ ꯀꯥꯈꯠꯅꯔꯦ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯂꯩꯕꯗꯣꯝꯗ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯆꯥꯎꯕꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯪꯒꯣꯜꯒꯤ ꯗꯥꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯃꯤ꯫ ꯃꯈꯣꯡꯒꯗꯣ ꯍꯥꯝꯗꯕ ꯃꯈꯩ ꯈꯨꯅꯤꯡ ꯑꯀꯥꯏꯕꯗ ꯆꯪꯕ ꯅꯨꯡ ꯃꯆꯥꯁꯤꯡꯗꯨ ꯆꯩꯇꯦꯛ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯧꯊꯣꯛꯏ꯫ ꯃꯃꯥꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯁꯤꯡ ꯈꯥꯏꯅꯕ ꯎꯖꯥꯎ ꯑꯃ ꯊꯥꯡꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯎꯖꯥꯎꯗꯨ ꯃꯈꯥꯗ ꯊꯥꯗꯔꯒ ꯏꯁꯧ ꯀꯥꯞꯊꯔꯛꯏ꯫ "ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯅꯣꯏꯗꯅ ꯈꯜꯂꯤꯕꯁꯤꯗꯤ ꯂꯩꯈꯣꯝ ꯁꯥꯟꯅꯕ ꯆꯠꯂꯨꯔꯤ ꯑꯣꯏꯔꯦ? ꯑꯉꯥꯡ ꯃꯆꯥꯅꯤꯁꯨ ꯅꯠꯇꯕ"꯫ "ꯏꯃꯥ, ꯃꯇꯥꯡ ꯆꯥꯗꯅ ꯏꯁꯧ ꯂꯥꯡꯉꯅꯨ꯫ ꯈꯨꯅꯤꯡꯁꯤꯗ ꯅꯨꯡ ꯆꯪꯕꯒꯤ ꯅꯥꯔꯤꯀꯥꯟꯁꯤꯗ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯝꯅ꯫ ꯍꯩ ꯑꯃꯣꯠꯄꯤ, ꯏꯔꯨꯖꯅꯤ ꯈꯪꯗꯕꯤ, ꯃꯣ ꯊꯥꯡꯕꯤ ꯂꯨꯋꯥꯎꯕꯤ! ꯈꯨꯅꯤꯡꯗꯨꯅ ꯃꯤꯒ ꯑꯣꯏꯔꯝꯃꯗꯤ ꯅꯥꯟꯅ ꯀꯞꯄꯗ ꯑꯍꯤꯡ ꯇꯨꯝꯕꯒ ꯌꯥꯔꯣꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯄꯁꯤꯕꯨ ꯀꯔꯝꯕꯅꯣ? ꯍꯩ, ꯅꯪꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯦ꯫ ꯅꯪꯕꯨꯗꯤ ꯍꯨꯏꯗ ꯂꯩꯕ ꯃꯍꯤꯛꯇꯨꯅ ꯍꯦꯟꯅ ꯅꯥꯜꯂꯤꯅꯦ"꯫ "ꯀꯩꯅꯣ ꯏꯃꯥ, ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯏꯃꯟꯗ꯭ꯔꯣ? ꯌꯥꯝ ꯍꯦꯟꯃꯜꯂꯤ꯫ ꯅꯆꯥꯏꯗꯕꯨ ꯑꯗꯨꯃꯥꯏ ꯀꯅꯥ ꯍꯥꯏꯅꯒꯦ? ꯍꯨꯏꯗ ꯂꯩꯕ ꯃꯍꯤꯛꯄꯨ ꯃꯁꯥ ꯅꯥꯟꯕ꯭ꯔꯣ? ꯀꯩ ꯈꯪꯗꯅ ꯍꯥꯏꯔꯤꯅꯣ? ꯃꯁꯤ ꯑꯩꯒꯤ ꯃꯁꯤꯡꯗꯨ ꯂꯥꯛꯇꯅ ꯎꯇꯨꯞ ꯑꯆꯧꯕꯁꯤꯅ ꯃꯀꯣꯛꯁꯤꯗ ꯊꯣꯞꯇꯠꯂꯤꯁꯤ ꯃꯁꯦ꯫ ꯅꯪ ꯅꯄꯥꯅꯦꯅ ꯁꯟ ꯍꯨꯔꯥꯟ ꯃꯥꯟꯕꯗꯨꯅ ꯉꯟꯇꯥ ꯁꯤꯗꯣꯛꯈꯤꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯏ? ꯏꯆꯥꯅꯨꯄꯤꯅꯦꯅ ꯍꯧꯗꯣꯡ ꯃꯥꯟꯕꯁꯤꯁꯨ ꯃꯃꯥ ꯑꯩ ꯂꯧꯔꯕꯗꯤ ꯈꯔ ꯐꯗꯧꯕ꯫ ꯃꯄꯥ ꯑꯉꯥꯎꯕꯗꯨ ꯂꯧꯗꯅ ꯍꯧꯖꯤꯛꯇꯤ ꯍꯨꯏ ꯑꯉꯥꯎꯕꯗꯧꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯨ"꯫ "ꯏꯀꯥꯏꯕꯤꯗꯦ꯫ ꯃꯣꯏꯗꯤ ꯐꯅꯦꯛꯀꯁꯦ ꯃꯆꯨ ꯑꯌꯥꯛꯄ ꯁꯦꯠꯂꯒ ꯇꯞ ꯇꯥꯒꯩ ꯀꯦꯔꯒ ꯅꯨꯄꯥ ꯀꯣꯏꯕ ꯆꯠꯂꯦ꯫ ꯑꯩꯗꯤ ꯑꯗꯨꯝꯕꯗꯣ ꯀꯌꯥ ꯍꯩꯅꯗꯦ꯫ ꯃꯣꯏꯒ ꯄꯨꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯨꯀꯣꯛꯄ ꯍꯣꯏ, ꯕꯣꯏꯇꯣꯟ ꯍꯣꯏꯒ ꯄꯨꯟꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ"꯫ "ꯅꯨꯡꯉꯥꯏꯅꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ꯫ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯁꯨ ꯍꯨꯔꯥꯜꯂꯒ ꯆꯥꯊꯣꯛꯑꯝꯃꯦꯗꯅ ꯌꯨꯝꯁꯤꯗ ꯉꯥꯡꯅꯕ ꯂꯥꯛꯑꯝꯕꯗꯣ? ꯅꯪꯗꯤ ꯅꯃꯥꯏꯗꯨ ꯅꯊꯨꯟꯗ ꯄꯥꯟꯕꯅꯤꯅ ꯏꯀꯥꯏꯕꯁꯨ ꯈꯪꯂꯝꯃꯣꯏꯗꯣ"꯫ "ꯏꯃꯥ, ꯅꯪ ꯇꯧꯗꯧꯕ ꯊꯕꯛꯇꯣ ꯇꯧꯔꯨꯔꯣ ꯆꯠꯂꯨ꯫ ꯑꯩ ꯁꯛꯁꯦ ꯍꯦꯛ ꯎꯕꯒ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ꯫ ꯈꯤꯇꯪ ꯇꯧꯕꯒ ꯉꯥꯡꯗꯧꯒꯤ ꯇꯧꯗꯅ ꯂꯩꯌꯦꯕ꯫ ꯅꯈꯣꯡ ꯅꯈꯨꯠꯀꯥꯗꯣ ꯍꯥꯝꯗꯣꯛꯑꯁꯨ ꯆꯠꯂꯨ꯫ ꯐꯤꯅꯥꯠꯇꯨꯅ ꯈꯣꯡꯗ ꯇꯣꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯈꯨꯠꯇ ꯊꯤꯡꯖꯤꯜꯂꯤꯕꯗꯨꯅ, ꯑꯗꯨꯒ ꯀꯥꯔꯤꯕ ꯈꯨꯅꯤꯡꯗꯨꯒ! ꯕꯦꯝꯃ ꯑꯣꯔꯦꯍꯦ! ꯏꯃꯥꯗꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯒ ꯂꯩꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯒꯠꯂꯛꯄ ꯑꯃ ꯌꯥꯎꯔꯦ"꯫ ꯆꯥꯎꯕꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯗꯕꯤꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯕ ꯑꯗꯣꯝꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯂꯤ꯫ ꯈꯤꯇꯪ ꯇꯧꯕꯒ ꯈꯨꯅꯤꯡꯗꯨꯒ ꯑꯗꯒꯤ ꯃꯅꯝ ꯅꯝꯊꯤꯒ ꯅꯁꯝꯅꯦꯅ ꯌꯨꯕꯤ ꯊꯧꯔꯤ ꯃꯥꯜꯂꯤꯒ ꯇꯧꯔꯛꯑꯅꯤ꯫ ꯃꯤꯅ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯏꯃꯥꯃꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯊꯃꯣꯏꯁꯤꯗ ꯗꯨꯛ ꯗꯨꯛ ꯄꯥꯜꯂꯦꯕ꯫ ꯑꯌꯣ ꯑꯁꯤꯔꯦ! "ꯍꯥꯏ, ꯀꯩꯗꯧꯔꯦ ꯑꯃꯨꯛ"? "ꯏꯃꯥ, ꯊꯣꯡꯒꯥꯗ ꯈꯣꯡ ꯆꯞꯈ꯭ꯔꯦ꯫ ꯁꯠꯇꯣꯛꯄ ꯌꯥꯗ꯭ꯔꯤ ꯏꯃꯥ꯫ ꯑꯩꯒꯤ ꯈꯨꯅꯤꯡ ꯑꯀꯥꯏꯕꯁꯤꯗꯕꯨ ꯃꯁꯤꯅ ꯊꯤꯜꯂ ꯃꯥꯜꯂꯦꯕ ꯑꯃꯨꯛ꯫ ꯑꯝꯇ ꯂꯥꯛꯑꯣ"꯫ ꯃꯃꯥꯗꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯦꯜꯂꯛꯏ꯫ ꯆꯥꯎꯕꯤꯗꯨ ꯃꯈꯣꯡ ꯇꯪꯈꯥꯏ ꯑꯃ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯒ꯭ꯔꯥꯗ ꯃꯈꯣꯡ ꯆꯞꯄꯒꯤ ꯁꯨꯒꯠꯂꯒ ꯂꯩꯔꯤꯕ ꯃꯁꯛꯇꯨ ꯎꯕꯗ ꯃꯃꯥꯗꯨ ꯃꯃꯩ ꯅꯥꯀꯟꯅ ꯂꯩꯊꯣꯛꯂꯒ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯕꯤꯠ ꯂꯩꯇꯅ ꯂꯩ꯫ "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯕ꯭ꯔꯕ꯭ꯔꯞ ꯆꯦꯜꯂꯛꯑꯒ ꯆꯛ ꯑꯃꯨꯛ ꯂꯦꯞꯄꯒ ꯂꯩꯗꯨꯕꯣ? ꯈꯣꯡꯁꯦ ꯆꯞꯄꯤ ꯍꯥꯏꯕ ꯊꯣꯡꯒ꯭ꯔꯥꯁꯦ ꯑꯃ ꯄꯥꯏꯔꯒ ꯑꯝꯇ ꯊꯥꯡꯒꯠꯂꯛꯑꯣꯕ, ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯈꯔ ꯅꯥꯎꯅꯦ꯫ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯃꯊꯣꯡ ꯆꯥꯗꯅ ꯇꯨꯁꯤꯟꯕꯅ ꯍꯦꯟꯅ ꯄꯛꯑꯦꯕ꯫ ꯁꯦ, ꯅꯈꯣꯡꯁꯦ ꯆꯠꯇꯣꯛꯎ꯫ ꯏꯃꯥ ꯊꯣꯡꯒ꯭ꯔꯥꯁꯦ ꯐꯥꯛꯇꯣꯛꯀꯦ꯫ ꯍꯩ! ꯅꯈꯣꯡꯗ ꯆꯥꯊꯣꯛꯎ ꯍꯥꯏꯔꯒ ꯊꯣꯡꯒ꯭ꯔꯥꯁꯦ ꯄꯥꯏꯔꯒ ꯐꯥꯛꯇꯣꯛꯄ ꯑꯃꯨꯛ ꯌꯥꯎ ꯂꯩꯔꯦꯅꯦ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ? ꯃꯁꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯃꯀꯣꯛꯁꯤ ꯅꯝꯗꯜꯂ ꯍꯥꯠꯇꯣꯛꯀꯅꯤ ꯁꯤ ꯉꯁꯤ꯫ ꯑꯁ, ꯏꯃꯥꯒꯤ ꯏꯁꯧꯗꯨꯗ ꯀꯥꯎꯕꯅꯤꯅꯦ꯫ ꯑꯩ ꯀꯥꯎꯕꯒꯤꯅꯦꯕ ꯈꯤꯇꯪ ꯇꯧꯕꯒ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉꯤ ꯏꯃꯥꯁꯦ꯫ ꯄꯥꯕꯅ ꯅꯍꯥꯟꯋꯥꯏ ꯊꯤꯅ ꯇꯧꯕꯤꯔꯛꯄ꯭ꯔꯥ? ꯃꯃꯥꯗꯨ ꯈꯨꯝꯗꯦ, ꯃꯆꯥꯒꯤ ꯃꯈꯣꯡ ꯆꯞꯂꯤꯕꯗꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯥꯎꯕꯤꯁꯨ ꯃꯃꯥꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯈꯣꯡ ꯇꯞꯅ ꯁꯠꯇꯣꯛꯏ꯫ ꯃꯃꯥꯗꯤ ꯋꯥ ꯑꯅꯤ ꯐꯥꯛꯇꯣꯛꯄꯗ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯌꯥꯠꯈ꯭ꯔꯦ꯫
si lam prai masa sin tawbada khut se amuk yakreba phate ai isa phate maba lawe aingonda thabak hakna dum sillaga layeba hai law nakhong ga do hamunu singsi khayo lawo nathibung sabada phari dumaina thabak tawbada su thawai khra yawo ai sak thongdorabani sak khairo hoi bai ma khong ga se ko namjarage natradi hore numit taba phau soudan dum lairani sieng su horen thongnaga loirani hayengdagi thibung saba soiduna phanglani namanabi singdongna phi sadana sel talusu yadabanina hayengdagi sara henba tabani ne kainoi ma lengoi ni pusali dudi ima si hanura abane sonjalla phau man muk chawbu nangsia adum thaaga leiko haibro thabak su phomga leite lengoi ni pasu sel nungai te haidana mi loina toknare aduna isu toe mama do imung da sangkhre chawbi mama gi wadu taraga nungai tana singdu khaiba howe akhaiba singdu sakhum da thamlamlaga thongalom da thoklai makhoi thongal dagi khara chatlaga khongnang asawba ma hauribadugi makada chawbi tapna phamthare aduga yam gyan tabadawna wakhalga khallaga aina matam manghalaga sumle yingaida imadi nomagi ahal usilai nahandagi aina angang kaiga pullaga matam manghanbagi muhutta sel talamlabadi kayam pani ado sel sisu kamai tanmasa lebaktagi tawraga tanmasa natraga ising manungdagi lokatlaga tanmasa sinadi yaruida ayi wakalse ataba mina kupak thaningbagi wakalni kai ayi koksida jutjaba ta toktrisiba kuning sisu ngasai leikho mayam changbagi phajai chaitik naga thinkhibagi nabani mayamgi kuningna kamai tawunu khangde lobukkumasu kasum tawde kaidi lobukkumasu nati kumbi kale naida kai dom kai nupa mana jan kainum thangi kaino chawbi du kaisu khanjanda nupa dugi maikaida yengthurakpani wang chawba masak matau phajaba nupa ama nakalda leplaga leirambadu da chawbi masak ithi ithi khai nungsi mino kanok lai kai khonda naga murulum hautum masak na murulum chi inuman no ka tawraga muni yeng leisina saina wi da sidi sei dai di kai wa hangge haino hangingbudo adum hang aina khangdaba mafam leiti loi khangi hango tathot lei khangbibro chawbi noklambadagi maithongdu suklai aduga phukha gatlaga nupa du da yenglaga wakhala sumna khali tathot lei gi nupa oira sala pa masaku masasika kai mona sum yenga leibi su masak phasaba nupa amupha ubi jiba kai khara phasabi nupi ne yengbo oira di haraugi bo ori moi mami mut khai hoi khongga si ko mak ai ori sanarisi miro iroiro mine mi isi lubagi khong hamji baini lao tathot lei gi yumdi sidaki yam watli ai gi tu inaro au kuning sidi satire sikan sigum nupi gi lei zani ko mi khatnauraga chenpham leichusu mai kuning si sangaga lotladi kana urui kai sinu pasina mathanda pangang da ngangisina hosikan se sakti phazaraga ngawba bisu yam leiba zatni ko anidu amana amagi mi wangang naraga adum satli paikombadi chawbi gi khuningda amuk yeng masaktuda amuk yeng tawi masamdusu ururu tasinbadu ubada paikomba tumina leiba ngamjadun hairei bimunangbu nasaga khara nana leiba yadab orisiu nasamnena nungsitna humbadaga masiga leng adai phanek ni tawriduna nuraru kai furituna lawkhang furitumaga bajare isan nupi goiramadi nakhong nakut punjilaga pukri da tingna thamdou ai bu uba misingse sumai ek tai tukokpana haibadadi aingonda kalakpagi mayam na hairi ne na hai aduna nang so aingonda kalakpagi goiramani hairido natra amuk kasunoki nati kanano nangonda dugi wa hairei miduba aina khangbaga yap yaina aduburo aiga tinaba angang ama lei mahadi yamna su sikge khangaba mina laknaba khudingi aingonda mana sumaina dum mai aisu dum thajai angang haiba nasaktuga tinariba mi singduga yam chanaramni hei apang ai haibigi ta laisabina ne angang saraga imot mot khai leibase kanamtana yengningdaba khangaba manam namthiba mibu kanana naksananinge nasaidagi nanga satminarise ai tatholei hoigi mayum yongjikanda nangi namthiba manamsina lambi mayaida wan tharaga sikriba khangponte sora mu muktingi
ꯂꯩꯁꯥꯕꯤ ꯐꯥꯔꯐꯥꯎ ꯌꯥꯝ ꯃꯣꯠꯂꯤꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯖꯗ꯭ꯔꯣ ꯅꯪꯒꯤ ꯃꯈꯨꯠ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯕꯤꯔꯤ ꯇꯜꯂꯤ ꯌꯥꯝ ꯈꯨꯃꯣꯠꯇꯣ ꯌꯥꯝ ꯍꯪꯒꯣꯏ ꯈꯨꯅꯤꯡꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯪꯒꯣꯏ ꯅꯊꯧ ꯅꯠꯇꯦ ꯑꯩꯒꯤ ꯈꯨꯅꯤꯡꯁꯤꯅ ꯑꯩꯒꯤꯗꯤ ꯐꯖꯕꯒꯤ ꯃꯊꯣꯏ ꯍꯥꯞꯄꯤꯅꯤ ꯈꯪꯉꯕ ꯉꯁꯤꯈꯛ ꯊꯦꯡꯅꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯍꯧꯖꯤꯛ ꯈꯣꯡꯕꯥꯟꯁꯤꯅ ꯀꯣꯛꯇꯣ ꯅꯝꯖꯜꯂꯒ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥꯠꯇꯣꯛꯄꯤꯅꯨ ꯑꯩꯅꯦ ꯁꯤꯗꯧ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯅꯨꯄꯤꯒ ꯊꯤꯒꯤꯗꯧ ꯋꯥꯠꯂꯤꯀꯣ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯒꯗꯣ ꯀꯥꯏꯗꯅꯣꯝ ꯊꯝꯈꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯨꯃꯤꯟꯅ ꯆꯠꯂꯣ ꯋꯥꯊꯤ ꯉꯥꯡꯀꯅꯨ ꯍꯣꯏ ꯉꯥꯡꯉꯔꯣꯏ ꯅꯁꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯁꯨ ꯂꯥꯟꯅ ꯂꯧ ꯁꯟꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯃꯤꯑꯣꯏꯕꯖꯥꯠꯅꯤ ꯆꯥꯎꯕꯤ ꯃꯄꯥꯟꯗ ꯏꯀꯥꯏꯗꯕ ꯁꯥꯔꯁꯨ ꯃꯅꯨꯡꯗꯗꯤ ꯇꯞꯅ ꯁꯨꯝ ꯏꯀꯥꯏꯔꯛꯏ ꯆꯠꯅ ꯃꯃꯤꯠꯇꯨ ꯃꯈꯥꯗ ꯌꯦꯡꯊꯔꯒ ꯃꯥꯒꯤ ꯂꯩꯈꯣꯝ ꯇꯩꯕ ꯃꯈꯣꯡꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯣꯡꯗ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯈꯨꯖꯤꯟ ꯈꯨꯌꯥ ꯁꯤꯠ ꯅꯥꯟꯅ ꯂꯩꯕꯗꯨꯗ ꯆꯥꯎꯕꯤ ꯏꯀꯥꯏꯅ ꯃꯁꯥꯒꯤ ꯈꯣꯡꯁꯥꯗꯨ ꯂꯣꯠꯁꯤꯟꯅ ꯆꯠꯂꯤ ꯁꯨꯝ ꯂꯥꯛꯄꯅ ꯇꯥꯊꯣꯂꯩꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯏ ꯆꯥꯎꯕꯤꯅ ꯇꯨ ꯁꯤ ꯇꯥꯊꯣꯂꯩꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯅꯤ ꯈꯪꯖꯜꯂꯣ ꯃꯇꯨꯡꯗ ꯂꯥꯛꯑꯁꯨ ꯀꯥꯎꯗꯅꯕ ꯆꯠꯂꯦ ꯉꯥꯏꯈꯣꯅꯦ ꯀꯩ ꯑꯃꯨꯛ ꯋꯥꯠꯂꯤꯒꯦ ꯅꯃꯤꯡ ꯍꯥꯏꯔꯝꯃꯨꯅꯦ ꯈꯨꯅꯤꯡꯀꯥꯏ ꯆꯥꯎꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯁꯥꯎꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯤ ꯑꯗꯨꯒ ꯑꯊꯤꯕ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯆꯥꯎꯕꯤ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯆꯥꯎꯕꯤ ꯌꯥꯔꯕ ꯂꯩꯍꯧꯔꯣ ꯑꯥꯏ ꯑꯣꯠꯇꯅꯒ ꯆꯦꯟꯈꯤ ꯍꯣꯏ ꯇꯞꯅ ꯆꯦꯜꯂꯨꯅꯦ ꯇꯨꯁꯤꯜꯂꯒ ꯑꯗꯨꯋꯥꯏꯗꯨꯗ ꯎꯞꯄꯒ ꯑꯃꯨꯛ ꯇꯨꯁꯤꯟꯖꯅꯤꯀꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯎꯕꯤꯗꯨ ꯀꯟꯅ ꯆꯦꯟꯕꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯇꯨꯁꯤꯜꯂꯤ ꯀꯟꯅ ꯆꯦꯟꯕ ꯑꯣꯏꯕꯅ ꯂꯝꯕꯤꯗꯨꯗ ꯁꯤꯠꯂꯒ ꯃꯈꯣꯡꯒꯗꯨ ꯊꯥꯡꯒꯠꯂꯒ ꯎꯄ꯭ꯔꯥꯡ ꯎꯞꯄꯒ ꯇꯨꯁꯤꯜꯂꯤ ꯄꯥꯏꯈꯣꯝꯕ ꯆꯥꯎꯕꯤꯅ ꯇꯨꯁꯤꯟꯈꯤꯕꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯏ ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯏ ꯆꯥꯎꯕꯤꯗꯤ ꯏꯀꯥꯏꯃꯟꯕꯒꯤ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯨꯡꯗ ꯐꯅꯦꯛ ꯈꯔ ꯍꯥꯏꯒꯠꯂꯤꯕꯗꯨ ꯄꯥꯏꯈꯣꯝꯕꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯐꯖꯅ ꯁꯦꯝꯖꯤꯟꯕꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯇꯞꯅ ꯆꯠꯄ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯈꯨꯅꯤꯡ ꯀꯥꯏꯃꯟꯗꯅ ꯅꯈꯣꯡ ꯊꯥꯡꯕꯁꯨ ꯍꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯆꯥꯎꯕꯤꯗꯨ ꯑꯗꯨꯝ ꯎꯞꯄꯒ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯁꯟ ꯈꯣꯡꯕꯗꯧꯅ ꯀꯞꯂꯛꯏ 이마 ture lamina sila na ture ima ilaw balao to yari mina taraga kainom kan grani chaubi o chaubi to ai bani makhoni na sanjar sigi khonjen man nakung pangi ai ima ai ngon dum sitta na ngange ai na turi sisu mana to halini ima ai ilaw balao ima sidi madam ni na matanda tusillaga aingonda oina taina sinari hey kuningai samonabi masagsiga tusanbaduda nungaitabagi haugattiba lai aduga aidaga taisinaraktuna paktaba ngang siriba fanekase aina haidabirini adoradi sidagi saisi khullaga hana dumaina haigalamage paikhomba manakta taba saidu pairaga chaubigi phanektu khaji khotkati aduga hanna yenglamdana lai angang ni kaina nungaitabagi haugatpiraga aingondaga taisinaraktuna tawri motlib khumosiga mabuk phatmantabagi oiramni khuninkai sisu phanikase aoiki chaina kotlaga takhatlambiga tawradana oi nangna ngangdo ai noi tai khangaba yeng thoraktabigi tawi usit mande ko nang usit mande aibo khuning khara kai motlena thinik ta haibiba kai hemali tasna dabiga tawi ai shaugatlagi miladi lambida lai khurumirana amuk langnarani haugat chawragi ya kuba kasi loi tatli nungkup ka sangi thuppi nai yamna imani hidak hapalugi saubi mayum tana sek tan lai mamana mangolda leplaga sak sanaba makyatu laukhuklaga kauduna lei o saubi kai amuk sakragi masigi lam sa sibo saubi bizaroi ta sakam ta bizaroi mathibong sak saba phauba kaunaradi sakap ta bizaroi ba yung isa already padoba lam sagumba isa dong na laisilabani na fazare chaubi thongal dagi seklaga changlakpada mamana mangolda leptuna isaw langlibudu tare kapli ga tawraga khumlai ai la sidi chak lamina chelakpada lamida tu silini nang kai khange khutga loi dale chak sabada thupani ima da hapiyo karai de salaga muk tu salurino yumda leibasi heitabra haibani nangbo nang horoi mata gumna prap thokraga tu sala iba ha kada yengi nakuto tu yengo tatlabani khubakse as sidi lok laurini phanudum phare sak saba yadanaba si oiradi kitang sarani ai su puk thalani nan khai puk thana saba phangdabado asidi phanglani
ꯆꯠꯂꯣ ꯅꯈꯨꯠꯁꯦ ꯏꯁꯤꯡ ꯏꯆꯝꯅ ꯍꯥꯝꯗꯣꯛꯎꯁꯣ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯎ ꯏꯃꯥ ꯑꯌꯥ ꯑꯩ ꯁꯣꯏꯔꯤꯁꯤ ꯎꯗꯈꯩ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯏꯃꯥ ꯅꯪ ꯐꯠꯇꯦ ꯅꯆꯥꯅꯨꯄꯤ ꯁꯣꯛꯑꯒ ꯍꯔꯥꯎꯋꯦꯕ ꯏꯃꯥ ꯐꯠꯇꯦ ꯑꯩꯒꯤ ꯏꯃꯥ ꯐꯠꯇꯦ ꯃꯃꯥꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯈꯨꯝꯂꯛꯏ ꯁꯨꯝ ꯀꯥꯟꯗꯗꯤ ꯐꯕ ꯌꯥꯗ꯭ꯔꯦ ꯅꯍꯥꯟꯗꯒꯤ ꯅꯪꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯌꯦꯡꯗꯈꯩ ꯆꯥꯕꯗꯣ ꯅꯪꯗꯤ ꯐꯩ ꯍꯥꯏꯒꯗ꯭ꯔꯣ ꯅꯪꯁꯨ ꯐꯠꯇꯦ ꯑꯩꯒꯤ ꯏꯆꯥ ꯐꯠꯇꯤꯌꯦ ꯆꯥꯎꯕꯤ ꯈꯨꯝꯃꯨꯗ꯭ꯔꯤ ꯃꯃꯥꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯗꯨꯗ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯏ ꯏꯁꯤꯡꯅ ꯊꯦꯡꯕꯗꯨꯗ ꯊꯨꯞꯄꯒꯤ ꯃꯄꯤ ꯏꯔꯥꯛꯀꯁꯨ ꯆꯦꯜꯂꯤ ꯅꯥꯔꯤꯉꯩ ꯃꯔꯛꯁꯤꯗ ꯉꯁꯥꯏ ꯄꯥꯏꯈꯣꯝꯕꯅ ꯉꯥꯡꯂꯝꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯏꯁꯤꯡ ꯌꯥꯎꯕ ꯕꯥꯔꯇꯤꯟꯗꯨ ꯁꯥꯎꯅꯤꯡꯅ ꯈꯣꯡꯄꯥꯛꯅ ꯂꯥꯛꯇꯨꯅ ꯀꯥꯎꯊꯣꯛꯈꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯆꯥꯎꯕꯤ ꯃꯈꯨꯠ ꯅꯥꯕꯒꯤ ꯃꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇ꯭ꯔꯤ ꯃꯃꯥꯁꯨ ꯊꯕꯛ ꯆꯠꯄꯗ ꯌꯥꯟꯕ ꯈꯥꯎꯗꯨ ꯌꯥꯜꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯆꯥꯎꯕꯤ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯃꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯈꯨꯝꯗꯕꯒꯤ ꯇꯧꯏ ꯏꯃꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯦ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤ ꯎꯗꯕ꯭ꯔꯣ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯅꯦ ꯊꯕꯛ 이마부 랭고이 백펌 셀 누가이때 타박 또에 하이다이냐 타박 아마 야자디 아마 뭉갱바 따버니 또에 하려가 레디 세세 야도 훅나버 티봉도 까다이 락가니야 아스 이마 난 왕강보다 아이들 칸나바 얌 호버기 몽데도 낭니보 하이나데 까이디 하이나니야 셀 톡버 타박 할수 따오 아도이라디 이마나 칸나바 호버기 몽다 왕강고이 까이 토에나 아이냐 호레 누미당 와이람 할라까니 ꯆꯦꯀꯣꯟꯗꯤ ꯊꯦꯡꯉꯀꯥꯟꯗ ꯍꯜꯂꯛꯅꯕ ꯃꯥꯜꯂꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯑꯝꯒꯅꯨ ꯏꯃꯥꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯏꯃꯥ ꯊꯣꯛꯑꯦ ꯀꯩꯅꯣ ꯏꯃꯥ ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯗꯣꯏꯕ ꯏꯃꯥꯁꯨ ꯑꯌꯨꯛꯁꯤꯗꯒꯤ ꯆꯥꯛ ꯆꯥꯗꯕꯤ ꯆꯠꯂꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯜꯂꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯑꯌꯨꯛꯀꯤ ꯆꯦꯡ ꯆꯔꯥ ꯂꯩꯇꯦ ꯏꯃꯥꯗꯤ ꯍꯣꯔꯦꯟ ꯅꯅꯦ ꯄꯤꯁꯛꯀꯤ ꯆꯥꯛ ꯄꯨꯔꯛꯄꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ ꯅꯪꯁꯨ ꯀꯅꯥꯗꯒꯤꯅꯣ ꯂꯧꯔꯒ ꯆꯥꯔꯣ ꯅꯃꯥꯏꯗꯣ ꯁꯥꯎꯟꯃꯨꯛ ꯊꯥꯕꯅꯤꯅ ꯉꯁꯤ ꯅꯣꯡꯃꯇꯪ ꯃꯤꯗꯒꯤ ꯆꯥꯕꯗꯤ ꯉꯝꯅꯤꯅ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯊꯦꯡꯉꯦ ꯃꯃꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯕꯤ ꯃꯃꯥꯗ ꯃꯌꯥꯒ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯣꯏꯇꯣꯟꯒ ꯂꯨꯀꯣꯛꯄꯒꯗꯨ ꯆꯥꯎꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯆꯥꯎꯕꯤꯗꯨ ꯐꯛꯂꯥꯡꯗ ꯉꯥꯔꯒ ꯎꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯂꯨꯀꯣꯛꯄꯅ ꯁꯤ ꯆꯥꯎꯕꯤ ꯇꯥꯗꯦꯅꯦ ꯕꯣꯏꯇꯣꯟ ꯁꯤ ꯆꯥꯎꯕꯤꯁꯤ ꯁꯤꯔꯖꯥꯠꯂꯣ ꯑꯁꯦꯡꯀꯤꯁꯨ ꯁꯤꯔꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯄꯨꯄꯨꯁꯨ ꯁꯨꯃꯥꯏꯅ ꯐꯛꯂꯥꯡꯗ ꯉꯥꯔꯒꯀꯣ ꯅꯍꯥꯟꯃꯨꯛ ꯁꯤꯔꯝꯃꯦ ꯍꯥꯏꯌꯦ ꯑꯗꯨꯒꯅꯦ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯗꯛ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯑꯦꯌꯦ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯉꯛꯏꯅꯦ ꯍꯥꯏꯒꯣ ꯑꯗꯣ ꯅꯣꯏ ꯄꯨꯄꯨꯗꯤ ꯑꯍꯜ ꯑꯣꯏꯔꯗꯨꯗꯤ ꯏꯆꯦ ꯆꯥꯎꯕꯤꯗꯤ ꯂꯩꯁꯥꯕꯤꯅꯤ ꯀꯃꯥꯏ ꯁꯤꯗꯣꯏꯅꯣ ꯕꯣꯏꯇꯣꯟ ꯅꯪ ꯑꯝꯇ ꯃꯁꯥ ꯅꯣꯝꯃꯒ ꯌꯦꯡꯉꯣ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ꯭ꯔꯥ ꯌꯦꯡꯉꯣꯕ ꯍꯣꯏ ꯌꯦꯡꯒꯦ ꯑꯗꯣ ꯄꯥꯡꯊꯣꯔꯛꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯀꯟꯅ ꯆꯦꯟꯈꯤꯁꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯏꯕꯥꯅꯤꯅ ꯍꯥꯠꯂꯤꯅꯦꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯀꯅꯤꯕ ꯍꯣꯏꯕ ꯃꯁꯥꯗꯣ ꯑꯝꯇ ꯅꯣꯝꯃꯣꯕ ꯑꯩꯗꯤ ꯏꯆꯦ ꯆꯥꯎꯕꯤꯒꯤ ꯃꯁꯛꯁꯦ ꯌꯦꯡꯕ ꯇꯜꯂꯤ ꯊꯤꯃꯜꯂꯤ ꯆꯠꯂꯣ ꯆꯪꯉꯣ ꯕꯣꯏꯇꯣꯟꯗꯣ ꯇꯞꯅ ꯆꯪꯉꯤ ꯑꯗꯨꯒ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯔꯒ ꯆꯥꯎꯕꯤꯒꯤ ꯃꯁꯥꯗ ꯏꯜꯂꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯏꯟꯕꯗ ꯍꯧꯒꯠꯇꯦ ꯆꯥꯎꯕꯤ ꯇꯁꯦꯡꯅ ꯎꯏꯔꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ ꯕꯣꯏꯇꯣꯟꯅ ꯐꯤꯅꯥꯠꯇꯨꯅ ꯄꯥꯝꯕꯣꯝꯗ ꯁꯦꯠ ꯂꯥꯎꯅ ꯀꯟꯁꯤꯜꯂꯦ ꯆꯥꯎꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯅꯃꯣꯏ ꯃꯆꯥ ꯀꯅꯥꯅꯣ ꯏꯆꯦ ꯆꯥꯎꯕꯤ ꯅꯪ ꯍꯤꯡꯉꯕꯣ ꯂꯨꯀꯣꯛꯄ ꯆꯪꯉꯣ ꯏꯆꯦ ꯆꯥꯎꯕꯤꯁꯤ ꯁꯤꯔꯝꯗ꯭ꯔꯦ ꯍꯤꯡꯉꯤ ꯀꯩꯅꯣ ꯍꯤꯡꯕ ꯁꯤꯕꯗꯤ ꯀꯩꯅꯣ ꯂꯨꯀꯣꯛꯄꯅ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨ ꯏꯆꯦ ꯆꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯋꯥ ꯌꯥꯝꯅ ꯍꯧꯕꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯎꯁꯣꯏ ꯃꯌꯥꯝ ꯍꯧꯕ ꯎꯔꯦ ꯑꯗꯨ ꯂꯣꯏꯅ ꯐꯨꯛꯇꯠꯂꯒ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯌꯣꯟꯊꯣꯛꯑꯁꯤ ꯑꯗꯨ ꯌꯣꯜꯂꯗꯤ ꯁꯦꯜꯁꯨ ꯐꯪꯗꯣꯏꯅꯤ ꯌꯥꯏꯅꯦ ꯎꯁꯣꯏꯕꯨ ꯀꯌꯥꯝ ꯆꯥꯍꯧꯒꯦ ꯌꯥꯝ ꯆꯥꯍꯧꯔꯦ ꯀꯨꯏꯊꯈ꯭ꯔꯗꯤ ꯃꯄꯨꯅ ꯐꯨꯈ꯭ꯔꯅꯤ ꯂꯥꯛꯑꯣ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯣꯕ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯊꯥꯡꯖꯧ ꯂꯧꯊꯣꯛꯈꯤꯒꯦ ꯋꯥꯈꯜ ꯇꯥꯔꯕꯣꯏ ꯅꯤꯡꯕꯅꯤ ꯆꯥꯎꯕꯤ ꯑꯗꯨꯕꯨ ꯑꯉꯥꯡꯅ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯆꯠꯈꯤ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯅꯥꯀꯟ ꯅꯥꯀꯟꯗꯒ ꯐꯜꯂꯒ ꯆꯠꯂꯤ ꯆꯥꯎꯕꯤꯁꯨ ꯊꯥꯡꯖꯧꯗꯨ ꯄꯥꯏꯔꯒ ꯃꯈꯨꯠꯀ ꯐꯟꯗꯣꯛꯂꯒ ꯆꯠꯂꯤ ꯋꯥꯄꯜ ꯃꯅꯥꯛꯇꯨ ꯌꯧꯔꯕꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯅꯥꯀꯜ ꯅꯥꯀꯜꯗ ꯂꯦꯞꯅꯗꯨꯅ ꯃꯉꯛꯇꯨ ꯂꯩ ꯂꯩꯗꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯆꯥꯎꯕꯤꯁꯨ ꯊꯥꯡꯖꯧꯗꯨ ꯄꯥꯏꯔꯒ ꯋꯥꯄꯜ ꯃꯅꯥꯛꯇꯨꯗ ꯆꯪꯈꯤ ꯑꯁ ꯎꯁꯣꯏ ꯃꯌꯥꯝꯁꯤꯗꯤ ꯐꯖꯔꯦ ꯕꯣꯏꯇꯣꯟ ꯂꯨꯀꯣꯛꯄ ꯁꯤꯗꯤ ꯆꯥꯎꯔꯤꯕꯣ ꯑꯩꯈꯣꯏ ꯁꯦꯜ ꯌꯥꯝ ꯐꯪꯒꯅꯤ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯩ ꯂꯣꯏ ꯐꯨꯛꯇꯠꯂꯛꯀꯦ ꯕꯣꯏꯇꯣꯟ ꯌꯥꯅꯤ ꯏꯆꯦ ꯆꯥꯎꯕꯤ ꯑꯗꯨꯝ ꯐꯨꯛꯎ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯆꯤꯡꯅꯕ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯕꯛ ꯇꯧꯕ ꯌꯥꯒꯤꯅꯤ ꯂꯨꯀꯣꯛꯄꯅ ꯀꯩꯒꯨꯝꯕ ꯆꯤꯡꯅꯕ ꯃꯤ ꯑꯃ ꯍꯦꯛ ꯎꯕꯒ ꯏꯪꯒꯤꯠ ꯄꯤꯔꯛꯀꯦ ꯐꯨꯛ ꯏꯆꯦ ꯆꯥꯎꯕꯤ ꯈꯔ ꯊꯨꯅ ꯇꯧꯁꯟꯁꯤ ꯆꯥꯎꯕꯤ ꯎꯁꯣꯏ ꯑꯐꯨꯛꯄꯗꯨ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯂꯪꯊꯣꯔꯛꯏ ꯍꯧꯔꯤꯕ ꯎꯁꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯐꯨꯛꯂꯕꯗ
ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯌꯣꯝꯃꯒ ꯆꯥꯎꯕꯤ ꯍꯣꯏ ꯇꯥꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯎꯁꯣꯏ ꯃꯀꯨꯗꯨ ꯐꯖꯅ ꯈꯣꯛꯇꯣꯛꯂꯒ ꯄꯥꯏꯇꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯀꯩꯊꯦꯜ ꯃꯆꯥꯔꯣꯝꯗ ꯂꯥꯛꯏ꯫ ꯆꯥꯎꯕꯤꯅ ꯃꯥꯡ ꯊꯥꯔꯒ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯏꯟꯁꯥꯡ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯅꯦ, ꯎꯁꯣꯏ ꯈꯔ ꯌꯣꯟꯒꯦ, ꯂꯧꯍꯧꯒꯗ꯭ꯔꯣ? ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ, ꯃꯁꯛꯇꯣ ꯌꯦꯡꯂꯒ ꯂꯧꯒꯦ꯫ ꯌꯦꯡꯉꯣ, ꯌꯥꯝ ꯐꯖꯕꯅꯦ꯫ ꯍꯩꯃꯥ, ꯎꯁꯣꯏꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦꯗ, ꯅꯣꯏꯕꯨ ꯀꯗꯥꯏꯗꯒꯤ ꯐꯨꯛꯂꯛꯏꯅꯣ? ꯍꯨꯔꯥꯜꯂꯛꯄꯒꯗꯤ ꯅꯠꯇꯦꯀꯣ? ꯑꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯁꯣꯏ ꯌꯣꯟꯕ ꯂꯥꯛꯂꯤꯕ ꯑꯍꯨꯝꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯆꯥꯎꯕꯤ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗꯒꯤꯅꯤ, ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯎꯁꯣꯏ ꯍꯨꯔꯥꯟꯅꯒꯦꯅꯦ? ꯍꯣꯏꯅꯦ, ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯪꯉꯤꯁꯦ꯫ ꯉꯥꯎꯁꯟꯅꯕ ꯑꯉꯥꯡꯈꯩꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯅꯩ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯎꯁꯜꯂꯨꯕꯗꯤ ꯌꯥꯗꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠ ꯌꯣꯟꯕꯁꯤ ꯗꯥꯎ ꯌꯥꯗꯦꯅꯦ꯫ ꯀꯗꯥꯏ? ꯈꯥꯎꯗꯨ ꯄꯤꯔꯛꯎ, ꯎꯁꯣꯏꯁꯦ ꯂꯣꯏꯅ ꯂꯧꯍꯧꯔꯒꯦ꯫ ꯐꯂꯥꯗ ꯑꯣꯟꯒꯦꯀꯣ, ꯁꯦꯜ ꯄꯤꯕꯗ ꯅꯨꯡꯉꯥꯏꯅꯅꯕ꯫ ꯍꯣꯏꯅꯦ꯫ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯅꯨꯡ ꯊꯥꯡꯒꯠꯂꯒ ꯐꯂꯥ ꯑꯣꯟꯕꯗꯨ ꯆꯥꯎꯕꯤ ꯃꯉꯛ ꯊꯥꯡꯒꯠꯂꯒ ꯅꯨꯡ ꯍꯨꯔꯥꯟꯕ꯭ꯔꯥ ꯀꯥꯏꯅ ꯌꯦꯡꯏ꯫ ꯑꯣꯟꯕ ꯂꯣꯏꯔꯕꯗ ꯅꯨꯄꯤꯗꯨꯅ ꯁꯦꯜꯗꯨ ꯆꯥꯎꯕꯤꯗ ꯄꯤꯔꯛꯏ꯫ ꯁꯦꯜꯗꯨ ꯇꯥꯞ ꯂꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯩꯊꯦꯜ ꯃꯄꯥꯟꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯐꯝꯂꯒ ꯁꯦꯜ ꯃꯁꯤꯡ ꯊꯤꯔꯒ ꯌꯦꯟꯅꯔꯤ꯫ ꯕꯣꯏꯇꯣꯟꯅ, ꯆꯤꯆꯧꯕꯤ, ꯅꯪꯅ ꯁꯦꯜ ꯃꯁꯤꯡ ꯍꯦꯜꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯕꯣꯏꯇꯣꯟ, ꯅꯪ ꯋꯥ ꯉꯥꯡꯒꯅꯨ, ꯑꯩꯅ ꯅꯠꯇ꯭ꯔꯣ ꯎꯁꯣꯏ ꯐꯨꯛꯏꯗꯣ? ꯑꯗꯨꯅ ꯑꯩꯅ ꯁꯦꯜ ꯃꯁꯤꯡ ꯈꯔ ꯍꯦꯟꯕ ꯇꯥꯕꯅꯤ꯫ ꯑꯗꯣ ꯏꯆꯦꯆꯧꯕꯤ, ꯎꯁꯣꯏ ꯍꯧꯕꯒꯤ ꯄꯥꯎ ꯇꯝꯕ ꯂꯥꯛꯄꯗꯤ ꯕꯣꯏꯇꯣꯟ ꯏꯕꯥꯅꯤꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯇ꯭ꯔꯗꯤ ꯏꯆꯦꯆꯧꯕꯤꯁꯨ ꯈꯪꯉꯣꯏ꯫ ꯃꯌꯦꯛꯀꯤꯗꯤ ꯁꯦꯜꯁꯦ ꯕꯣꯏꯇꯣꯟ ꯏꯕꯥꯅꯤꯅ ꯍꯦꯟꯐꯝ ꯊꯣꯛꯄꯅꯤ꯫ ꯌꯥꯔꯦ, ꯅꯣꯏꯅꯤ ꯈꯨꯅꯤꯡꯁꯤꯅ ꯍꯟꯖꯤꯜꯂꯛꯑꯅꯤ, ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤ꯫ ꯅꯣꯏꯅ ꯎꯁꯣꯏ ꯍꯧꯐꯝ ꯈꯪꯉꯁꯨ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯀꯅꯥꯅ ꯐꯨꯛꯇꯣꯔꯤꯒꯦ? ꯍꯥ? ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯑꯩꯅꯦ, ꯑꯩ꯫ ꯋꯥ ꯌꯥꯝ ꯉꯥꯡꯂꯅꯨ, ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯏꯆꯦꯆꯧꯕꯤ, ꯆꯥꯛꯁꯨ ꯆꯥꯔꯛꯇ꯭ꯔꯤ ꯑꯩꯈꯣꯏꯗꯤ꯫ ꯆꯥꯛꯀꯤ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯉꯒ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯕꯗꯤ ꯀꯩ ꯀꯥꯏ? ꯍꯣꯏꯅꯦ, ꯌꯥꯏꯅꯦ, ꯑꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤ, ꯂꯥꯛꯑꯣ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯥꯗꯒꯤ ꯌꯦꯟꯗꯒꯤ ꯃꯌꯥꯝ ꯆꯥꯊꯧꯔꯁꯤ꯫ ꯂꯨꯀꯣꯛꯄꯅ, ꯑꯁ, ꯆꯥꯛ ꯈꯪꯂꯥꯝ ꯂꯥꯝꯃꯤꯕꯣ꯫ ꯌꯦꯟꯗꯨꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯄꯥꯕꯅ ꯊꯣꯡꯉꯒ ꯑꯃꯨꯛꯇꯪ ꯆꯥꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯆꯥꯗ꯭ꯔꯤ꯫ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯤ, ꯈꯔ ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯃꯉꯥꯎ ꯊꯤꯕ ꯑꯉꯥꯡ ꯊꯋꯥꯏ ꯑꯍꯨꯝꯗꯨ ꯉꯁꯤꯗꯤ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯐꯝ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯈꯤ꯫ ꯑꯍꯥꯎꯕ ꯀꯌꯥ, ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯃꯕꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯔꯕ ꯃꯇꯨꯡ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯏ꯫ ꯕꯣꯏꯇꯣꯟꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯆꯠꯅ ꯀꯞꯂꯛꯏ꯫ ꯀꯞꯄꯒꯤ ꯃꯅꯞ ꯊꯨꯠ ꯊꯨꯠ ꯆꯤꯡꯈꯠꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯅꯤꯗꯨꯅ ꯈꯪꯌꯦꯡ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ ꯕꯣꯏꯇꯣꯟ, ꯀꯩꯗꯧꯔꯒꯦ? ꯕꯣꯏꯇꯣꯟ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯨꯕꯣ? ꯉꯁꯥꯏ ꯑꯩꯅ ꯌꯦꯟ ꯃꯇꯨꯝ ꯑꯃ ꯃꯨꯜꯂꯒ ꯆꯥꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ? ꯅꯠꯇꯦ, ꯑꯗꯨꯒꯤ ꯑꯝꯇ ꯅꯠꯇꯦ ꯂꯨꯀꯣꯛꯄ꯫ ꯆꯤꯆꯧꯕꯤ, ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯊꯤ ꯅꯨꯡꯉꯥꯏꯇꯦꯕꯣ꯫ ꯃꯇꯝ ꯀꯨꯏꯅ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯗꯕꯒꯤ ꯉꯁꯤ ꯆꯥꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ꯫ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯂꯝꯒꯅꯤ꯫ ꯄꯥꯕꯗꯣ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯋꯥꯅ ꯁꯨꯕꯅꯤ, ꯏꯃꯥꯁꯨ ꯂꯧꯕꯨꯛꯇ ꯆꯠꯄꯅꯤ, ꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯎꯕ ꯆꯥꯔꯤꯀꯥꯟꯗꯗꯤ ꯏꯃꯥ ꯄꯥꯕꯒꯤ ꯀꯩꯁꯨꯝ ꯈꯟꯗꯕꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯇ ꯄꯨꯛ ꯊꯜꯂꯀꯥꯟꯗ ꯏꯃꯥꯒ ꯄꯥꯕꯒꯤꯁꯨ ꯈꯥꯛꯑꯝꯃꯗꯤꯅ ꯈꯜꯂꯦ꯫ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯣꯏꯇꯣꯟ, ꯌꯥꯔꯤꯁꯤ, ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯕ, ꯀꯞꯀꯅꯣꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯒ꯫ ꯏꯆꯦꯆꯧꯕꯤ, ꯑꯩ ꯆꯥꯎꯔꯀꯥꯟꯗ ꯏꯃꯥ ꯄꯥꯕ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ, ꯏꯃꯥꯒ ꯄꯥꯕꯒ ꯋꯥꯍꯟꯕ ꯌꯥꯗꯦ꯫ ꯑꯩ ꯉꯁꯤꯗꯒꯤ ꯃꯤꯒꯤ ꯄꯣꯠꯁꯨ ꯍꯨꯔꯥꯟꯅꯔꯣꯏ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯏꯆꯦꯆꯧꯕꯤ꯫ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯆꯥꯎꯕꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯂꯨꯀꯣꯛꯄꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯕꯣꯏꯇꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯕꯣꯏꯇꯣꯟ ꯀꯞꯄ ꯇꯣꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯠꯄ ꯍꯧꯏ꯫ ꯋꯥ ꯉꯥꯡꯅꯗꯦ ꯑꯍꯨꯝꯃꯛ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯆꯠꯅꯔꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯂꯨꯀꯣꯛꯄ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯆꯪꯈꯤ꯫ ꯕꯣꯏꯇꯣꯟꯒꯤꯁꯨ ꯌꯧꯔꯛꯂꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯆꯥꯎꯕꯤ ꯇꯞꯅ ꯁꯨꯝ ꯂꯥꯛꯏ꯫ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯉꯁꯤ ꯕꯣꯏꯇꯣꯟꯅ ꯀꯞꯂꯒ ꯉꯥꯡꯂꯛꯂꯤꯕ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯆꯥꯎꯕꯤꯗꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕ ꯑꯣꯏꯕꯅ ꯃꯊꯟꯇꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯕꯣꯏꯇꯣꯟꯅ ꯉꯁꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯁꯨꯃꯥꯏꯅ ꯑꯩꯅ ꯀꯩꯒꯤꯅꯣ ꯅꯣꯡꯃꯇ ꯈꯟꯗ꯭ꯔꯤꯕ? ꯑꯩꯁꯦ ꯏꯃꯥ ꯄꯥꯕ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯆꯥ ꯑꯣꯏꯔꯕ꯭ꯔꯥ? ꯄꯥꯕꯁꯨ ꯃꯊꯣꯡ ꯍꯨꯛꯇꯦ ꯍꯥꯏ꯫ ꯏꯃꯥꯁꯦ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯛꯂꯒ ꯋꯥꯗꯨꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨ ꯐꯥꯎꯕ ꯑꯩꯅ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯔꯤꯁꯦ ꯃꯃꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯆꯥ ꯑꯣꯏꯔꯦ꯫ ꯑꯩꯅ ꯉꯁꯤ ꯑꯍꯥꯎꯕ ꯃꯌꯥꯝ ꯆꯥꯕꯗꯣ ꯏꯃꯥꯁꯨ ꯆꯥꯅꯤꯡꯂꯝꯒꯅꯤ꯫ ꯏꯃꯥꯅ ꯆꯦꯛꯀꯣꯟꯗ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯃꯤꯒꯤ ꯆꯥꯛ ꯄꯨꯔꯛꯄꯗ ꯆꯥꯃꯤꯟꯅꯔꯝꯒꯅꯤ꯫
ꯃꯤꯅ ꯏꯃꯥꯗ ꯆꯥꯛ ꯄꯤꯖꯔꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯆꯥꯎꯕꯤ ꯂꯝꯕꯤ ꯆꯠꯅ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯕ ꯆꯥꯎꯕꯤꯗꯨ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯇꯥꯟꯖꯥ ꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯅꯨꯕ ꯑꯃꯅ ꯆꯥꯎꯕꯤꯅ ꯂꯥꯛꯄꯗꯨ ꯌꯦꯡꯂꯒ ꯁꯨꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯆꯥꯎꯕꯤ, ꯅꯪꯒꯤ ꯈꯨꯅꯤꯡꯗꯨꯕꯨ ꯃꯤ ꯀꯌꯥ ꯂꯣꯠꯄ ꯆꯟꯒꯗꯒꯦꯅꯦ? ꯍꯟꯗꯛ ꯂꯥꯟ ꯇꯧꯔꯛꯂꯕꯗꯤ ꯅꯪꯒꯤ ꯈꯨꯅꯤꯡ ꯃꯅꯨꯡꯗꯨꯗ ꯆꯪꯂꯒ ꯂꯣꯠꯄ ꯌꯥꯏꯗꯅ." ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯀꯥꯟꯁꯤꯗ ꯃꯁꯤꯒꯤ ꯍꯅꯨꯕ ꯆꯔꯤ ꯇꯠꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯦꯕ꯫ ꯀꯔꯤꯅꯣ? ꯑꯩꯕꯨ ꯍꯅꯨꯕ ꯆꯔꯤ ꯇꯠ ꯀꯥꯏꯗꯤ ꯀꯩꯅꯣ? ꯂꯩꯁꯥꯕꯤ ꯈꯨꯅꯤꯡ ꯀꯥꯏ ꯏꯔꯨꯖꯅꯤ ꯈꯪꯗꯕꯤ? ꯑꯦ ꯍꯅꯨꯕ, ꯑꯩꯅ ꯈꯨꯅꯤꯡ ꯀꯥꯏꯕꯁꯦ ꯅꯕꯨꯛ ꯌꯦꯛꯄ꯭ꯔꯥ ꯍꯥ? ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯈꯨꯅꯤꯡ ꯃꯌꯥꯝ ꯀꯥꯏꯔꯣ? ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯥꯏꯔꯣ? ꯍꯅꯨꯕ ꯊꯤꯕꯨꯛ ꯐꯠꯇ, ꯃꯤꯅ ꯍꯩ ꯆꯥꯅꯤꯡꯕꯒꯤ ꯍꯦꯛꯄꯗ ꯅꯨꯡ ꯊꯣꯝꯕ ꯇꯥꯕꯣ? ꯂꯩꯁꯥꯕꯤ ꯂꯣꯕꯤ ꯈꯨꯅꯤꯡ ꯀꯥꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯌꯨꯝ ꯄꯥꯟ ꯈꯪꯉꯣꯏꯅꯦ꯫ ꯅꯆꯤꯟ ꯀꯜꯂꯤꯕ, ꯃꯣꯠꯅ ꯃꯔꯣꯜ ꯑꯃ ꯃꯣꯠꯂꯤꯕ꯫ ꯆꯠꯈ꯭ꯔꯣ ꯆꯠ꯫ ꯂꯝꯕꯤꯁꯦ ꯅꯪꯅ ꯆꯠꯄꯗ ꯁꯦꯒ꯭ꯔꯥꯛ ꯃꯅꯝ ꯉꯥꯛꯇ ꯉꯥꯏ, ꯆꯠꯂꯨꯅꯦꯍꯦ꯫ ꯆꯠꯅꯤꯡꯉ ꯆꯠꯅꯤ, ꯆꯠꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ꯫ ꯍꯅꯨꯕꯅꯤ ꯀꯥꯏꯅ ꯃꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯗ ꯈꯠꯅꯕ ꯍꯧꯔꯗꯅ ꯅꯪ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠ ꯈꯨꯜꯂꯒ ꯊꯣꯝꯗꯜꯂꯨꯔ ꯅꯪ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯥꯏꯈꯣꯝꯕ ꯇꯥꯊꯣꯠꯂꯩꯒ ꯏꯟꯁꯥꯡ ꯃꯌꯣꯝ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯥꯛꯄꯗ ꯆꯥꯎꯕꯤꯅ ꯅꯨꯡ ꯈꯨꯜꯂꯒ ꯑꯍꯜꯗꯨꯗ ꯊꯣꯝꯒꯦ ꯍꯥꯏꯅ ꯙꯞ ꯇꯧꯔꯤꯕꯗꯨ ꯎꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯈꯣꯟ ꯆꯥꯎꯔꯞꯅ ꯉꯥꯡꯂꯛꯏ, "ꯍꯣꯏ ꯈꯨꯅꯤꯡ ꯀꯥꯏ, ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯣ? ꯑꯍꯜꯗꯨꯗ ꯅꯨꯡꯅ ꯊꯣꯝꯒꯦ ꯇꯧꯏꯗꯣ ꯀꯩꯅꯣ?" ꯆꯥꯎꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯇꯥꯊꯣꯠꯂꯩꯒ ꯄꯥꯏꯈꯣꯝꯕꯒ ꯂꯥꯛꯃꯤꯟꯅꯕ ꯎꯕꯗ ꯁꯥꯎꯅ ꯄꯥꯏꯔꯝꯕ ꯅꯨꯡꯗꯨ ꯃꯈꯥꯗ ꯊꯥꯗꯔꯒ, "ꯍꯅꯨꯕꯁꯤꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯏꯅꯤ, ꯑꯩꯗꯤ ꯀꯩꯁꯨꯝ ꯍꯥꯏꯗꯦ." ꯄꯥꯏꯈꯣꯝꯕꯅ, "ꯑꯦ, ꯑꯍꯜꯁꯤꯅ ꯅꯪꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ? ꯃꯁꯤ ꯉꯥꯛꯁꯤ ꯃꯆꯤꯟꯒ ꯀꯌꯥ ꯊꯤꯅ ꯌꯦꯡꯉꯨꯅꯤ." "ꯇꯥ ꯄꯥꯏꯈꯣꯝꯕ, ꯌꯥꯔꯦꯕ, ꯑꯁꯤꯒ ꯃꯥꯟꯅꯧꯔꯅꯨ, ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤ꯫ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯅꯨꯡꯅ ꯊꯣꯝꯃꯛꯀꯅꯤ, ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯍꯣꯏ ꯆꯠꯂꯁꯤ." "ꯍꯩ ꯈꯨꯅꯤꯡ ꯀꯥꯏ, ꯈꯨꯅꯤꯡꯗꯣ ꯈꯔ ꯇꯛꯊꯠꯂꯨꯀꯣ, ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ ꯇꯧꯖꯅꯨ." ꯆꯥꯎꯕꯤ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯂꯗꯨꯅ ꯄ꯭ꯔꯕ꯭ꯔꯞ ꯆꯠꯈꯤ꯫ ꯇꯥꯊꯣꯠꯂꯩꯗ ꯌꯦꯡꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯍꯪꯂꯛꯏ, "ꯇꯥꯊꯣꯠꯂꯩ, ꯑꯁꯤꯒꯤ ꯆꯥꯎꯕꯤꯁꯤ ꯅꯣꯏꯒ ꯇꯤꯟꯅꯗ꯭ꯔꯣ?" "ꯍꯥꯟꯅ ꯇꯤꯟꯅꯔꯝꯃꯤ, ꯑꯗꯣ ꯃꯥꯗꯤ ꯑꯩꯈꯣꯏꯒ ꯋꯥꯈꯜ ꯄꯨꯟꯗꯦ꯫ ꯑꯉꯥꯡ ꯈꯔꯒ ꯄꯨꯜꯂꯒ ꯃꯤ ꯀꯩ ꯍꯨꯔꯥꯟꯕ, ꯉꯥꯅꯨ ꯌꯦꯟ ꯍꯨꯔꯥꯟꯕ ꯇꯣꯏꯃꯜꯂꯛꯄꯗꯨꯗꯒꯤ ꯄꯨꯟꯖꯦ ꯀꯥꯏꯗꯅ ꯃꯤꯅ ꯃꯉꯣꯟꯗ ꯉꯥꯡꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯛꯏ, ꯑꯗꯨꯅ ꯄꯨꯟꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯃꯣꯠꯂꯤꯁꯤꯕꯣ? ꯃꯁꯛꯁꯤ ꯊꯤꯕꯁꯨ ꯅꯠꯇꯦ, ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯗꯤ ꯃꯁꯛꯁꯤ ꯐꯅ ꯐꯖꯗꯧꯅꯤ꯫ ꯄꯤꯛꯂꯤꯉꯩꯗ ꯐꯖꯔꯝꯕꯅꯤ, ꯃꯥꯅ ꯃꯣꯠꯅ ꯂꯩꯈꯤꯕꯒꯤ ꯃꯁꯛꯁꯦ ꯃꯥꯡꯉꯕꯅꯤ꯫ ꯈꯨꯅꯤꯡ ꯀꯥꯏꯕꯤ ꯆꯥꯎꯕꯤꯅ ꯈꯨꯜꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯅꯤ꯫ ꯃꯤꯅ ꯃꯁꯛ ꯈꯪꯗ꯭ꯔꯁꯨ ꯈꯨꯅꯤꯡ ꯀꯥꯏꯕꯤ ꯑꯃꯣꯠꯄꯤꯗꯣ ꯍꯥꯏꯅꯕꯗ ꯑꯗꯨꯝ ꯂꯣꯏꯅ ꯈꯪꯅꯕꯅꯤ." "ꯅꯨꯡꯉꯥꯏꯔꯤ ꯅꯪꯒꯤ ꯋꯥꯔꯤꯁꯦ, ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯤꯔꯛꯄ ꯏꯟꯁꯥꯡꯁꯤꯡꯁꯦ ꯏꯅꯦꯗ ꯐꯖꯅ ꯃꯜꯂꯒ ꯊꯣꯡꯍꯜꯂꯨꯀꯣ꯫ ꯇꯤꯟ ꯈꯔ ꯇꯥꯕꯒꯤ ꯇꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯅꯞꯄꯅꯤ." "ꯍꯣꯏ, ꯏꯃꯥꯗ ꯐꯖꯅ ꯃꯜꯍꯟꯒꯦ." ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯆꯥꯅꯤ ꯇꯥꯊꯣꯠꯂꯩ꯫ ꯆꯥꯎꯕꯤꯅꯗꯤ ꯃꯗꯨ ꯈꯪꯗꯕꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯥꯟꯅ ꯂꯧꯔꯒ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯕ ꯆꯥꯎꯕꯤꯗꯨ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜꯁꯨ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯃꯃꯥꯅ ꯊꯕꯛ ꯆꯠꯈꯤ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯏꯔꯨꯁꯨ ꯂꯨꯖꯗꯨꯅ ꯃꯁꯥꯗ ꯃꯣꯠꯂꯤꯕ ꯃꯌꯥꯝꯗꯨ ꯇꯞꯅ ꯅꯥꯟꯕ ꯍꯧꯔꯛꯏ꯫ ꯈꯨꯅꯤꯡꯗꯨꯁꯨ ꯇꯛꯄ ꯀꯟꯕꯒꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯛꯂꯦ꯫ ꯊꯥ ꯈꯔꯁꯤꯗ ꯆꯥꯎꯕꯤꯒꯤ ꯃꯁꯛꯇ ꯍꯣꯡꯂꯛꯂꯤꯕ ꯃꯃꯥ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕ ꯃꯤꯈꯛꯅ ꯈꯪꯏ꯫ ꯌꯨꯝꯊꯪꯅꯕ ꯃꯤꯅ ꯂꯩꯀꯥꯏꯗ ꯇꯝꯕꯗꯒꯤ ꯈꯨꯜꯒꯤ ꯃꯌꯥꯝꯁꯨ ꯆꯥꯎꯕꯤ ꯃꯁꯛ ꯐꯖꯊꯣꯛꯂꯦ, ꯃꯋꯥ ꯀꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯤꯋꯥ ꯑꯃꯨꯛ ꯉꯥꯡꯅꯕꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯕꯤꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯆꯥꯛꯇꯨ ꯊꯣꯡꯂꯤ꯫ ꯃꯃꯥꯅ ꯇꯥꯛꯄꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯍꯩꯔꯕꯅꯤ꯫ ꯃꯃꯥꯁꯨ ꯊꯕꯛ ꯍꯜꯂꯛꯂꯒ ꯈꯥꯎꯗꯨ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯕꯦꯝꯃ, ꯏꯃꯥ ꯍꯜꯂꯛꯑꯦ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯗꯧꯔꯦ, ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯋꯥꯔꯝꯃꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯋꯣ, ꯆꯥꯛꯁꯦ ꯐꯠ ꯂꯣꯏꯁꯤꯜꯂꯛꯑꯒꯦ." ꯃꯇꯝ ꯑꯃꯗ ꯑꯣꯏꯈꯤꯕ ꯃꯆꯥꯅꯨꯄꯤ ꯆꯥꯎꯕꯤꯗꯨ ꯑꯣꯏꯗ꯭ꯔꯤ꯫ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯃꯃꯥꯗꯨ ꯈꯪꯍꯧꯗꯦ ꯃꯄꯤ ꯏꯔꯥ ꯆꯦꯟꯈꯤꯕ꯫ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯟꯁꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯗꯅ ꯁꯧꯒ꯭ꯔꯤ ꯃꯄꯨꯟ ꯁꯤꯃꯒ ꯑꯇꯩ ꯏꯟꯁꯥꯡ ꯈꯔꯁꯨ ꯂꯩꯔꯛꯄꯅꯤ꯫ ꯏꯃꯥ, ꯑꯩꯅ ꯉꯁꯥꯏ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯃꯇꯦꯛꯁꯤꯒ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜ ꯑꯆꯧꯕꯁꯤꯒ ꯂꯣꯏꯅ ꯇꯧꯊꯣꯛꯏ꯫ ꯏꯃꯥꯅ ꯊꯥꯅꯕ ꯏꯟꯁꯥꯡ ꯈꯔ ꯍꯪꯕꯤꯔꯣ꯫ ꯏꯅꯦ ꯄꯤꯁꯛ ꯍꯣꯏꯒꯤꯗꯤ ꯏꯟꯁꯥꯡ ꯃꯌꯥꯝ ꯊꯥꯕꯅꯤꯅ ꯂꯩꯔꯝꯒꯅꯤ꯫ ꯍꯌꯦꯡ ꯃꯥꯗ ꯍꯥꯏꯅꯔꯛꯑꯣꯕ, ꯑꯩ ꯆꯠꯂꯒ ꯂꯧꯔꯨꯒꯦ꯫ ꯏꯪꯈꯣꯜ ꯏꯟꯁꯥꯡ ꯃꯌꯥꯝ ꯊꯥꯖꯤꯜꯂꯗꯤ ꯏꯟꯁꯥꯡ ꯂꯩꯕꯗ ꯁꯦꯜ ꯃꯥꯡꯕꯗꯣ ꯑꯗꯨꯁꯨ ꯐꯔꯅꯤ." "ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯍꯣꯡꯂꯦꯗ, ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯏꯃꯥꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯉꯥꯡꯈꯤꯕꯗꯣ꯫ ꯏꯆꯥꯁꯤꯗꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯅ ꯑꯗꯨꯝ ꯂꯩꯒꯗꯧꯕꯅꯤꯀꯣ." "ꯏꯃꯥ, ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ, ꯏꯟꯁꯥꯡ ꯃꯌꯥꯝ ꯊꯥꯔꯒ ꯌꯣꯟꯗꯣꯏꯅꯤ, ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ꯫ ꯑꯩꯗꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯧꯅ
ꯐꯤ ꯁꯥꯕꯁꯨ ꯍꯩꯍꯧꯗꯦ ꯑꯗꯨꯅ ꯏꯪꯈꯣꯜ ꯏꯟꯁꯥꯡ ꯃꯌꯥꯝ ꯊꯥꯔꯒ ꯌꯣꯟꯒꯦ ꯏꯆꯥꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯣꯏꯗ꯭ꯔꯅꯦ ꯂꯩꯁꯥꯕꯤꯅꯕꯨ ꯀꯅꯥꯅ ꯏꯟꯁꯥꯡ ꯌꯣꯟꯕ ꯆꯠꯅꯒꯦꯅꯦ ꯅꯪꯕꯨ ꯆꯠꯅꯗ꯭ꯔꯁꯨ ꯃꯤ ꯂꯩꯇꯕꯒꯤ ꯌꯣꯟꯕꯕꯨ ꯀꯩꯅꯣ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩ ꯌꯥꯅꯤ ꯑꯩ ꯀꯩꯁꯨꯝ ꯏꯀꯥꯏꯔꯣꯏ ꯐꯔꯦ ꯐꯔꯦ ꯅꯅꯦ ꯄꯤꯁꯛꯅꯗꯤ ꯂꯧꯕ ꯑꯗꯨꯝ ꯂꯥꯛꯑꯣꯅ ꯍꯥꯏꯔꯕꯅꯤ ꯑꯩꯅ ꯃꯇꯝ ꯁꯪꯗꯕꯒꯤ ꯇꯧꯕꯅꯤ ꯍꯌꯦꯡꯗꯤ ꯊꯕꯛ ꯁꯨꯇꯤ ꯊꯥꯏ ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯄꯨꯟꯅꯅꯦ ꯏꯟꯁꯥꯡꯁꯤꯡꯗꯣ ꯊꯥꯃꯤꯟꯅꯔꯁꯤ ꯅꯪꯅ ꯆꯠꯂꯒ ꯑꯗꯨꯝ ꯂꯧꯔꯨꯔꯣ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯥꯎꯕꯤ ꯄꯤꯁꯛ ꯍꯣꯏꯗꯒꯤ ꯃꯣꯔꯣꯛ ꯆꯥꯔ ꯈꯔ ꯂꯧꯔꯨꯗꯨꯅ ꯃꯈꯨꯠꯅ ꯀꯣꯟꯗꯨꯅ ꯂꯥꯛꯏ ꯃꯁꯝꯗ ꯇꯣꯏꯅ ꯆꯤꯡꯍꯤ ꯂꯨꯕꯒꯤꯔ ꯐꯅ ꯁꯥꯡꯂꯒ ꯋꯥꯏ ꯋꯥꯏ ꯇꯥꯏ ꯈꯨꯅꯤꯡꯗꯨꯁꯨ ꯀꯥꯏꯕ ꯄꯨꯡꯐ ꯐꯔꯦ ꯃꯇꯝ ꯑꯃꯒꯤ ꯑꯃꯣꯠꯄꯤ ꯈꯨꯅꯤꯡ ꯀꯥꯏꯕꯤ ꯆꯥꯎꯕꯤꯗꯨ ꯑꯣꯏꯗ꯭ꯔꯦ ꯃꯥꯕꯨ ꯎꯕꯗ ꯃꯤꯁꯤꯡꯗꯤ ꯆꯥꯎꯕꯤꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯂꯦ ꯍꯥꯏꯅ ꯂꯛꯅꯔꯤ ꯃꯌꯥꯝꯅ ꯂꯛꯅꯕꯗꯨꯗ ꯆꯥꯎꯕꯤ ꯁꯥꯎꯔꯨꯗꯦ ꯅꯣꯛꯐꯦꯠꯀ ꯇꯧꯔꯝꯂꯒ ꯑꯗꯨꯝ ꯂꯥꯛꯏ ꯇꯥꯟꯖꯥ ꯆꯥꯕ ꯈꯣꯏꯃꯨꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯄꯥꯏꯈꯣꯝꯕ ꯇꯥꯊꯣꯂꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯁꯟꯕꯤ ꯑꯃ ꯆꯤꯡꯗꯨꯅ ꯊꯣꯛꯂꯛꯏ ꯊꯣꯛꯂꯛꯂꯤꯕꯗꯨ ꯆꯥꯎꯕꯤ ꯎꯏ ꯑꯗꯨꯕꯨ ꯃꯀꯣꯛꯇꯨ ꯅꯣꯟꯊꯗꯨꯅ ꯄ꯭ꯔꯞ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯅꯨꯄꯥꯗꯨꯅ ꯉꯛꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯃꯈꯣꯡꯗꯨ ꯆꯞ ꯐꯥꯏ ꯆꯥꯎꯕꯤ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯅꯪꯗꯤ ꯌꯥꯝ ꯍꯣꯡꯉꯝꯃꯤꯅ ꯑꯦ ꯈꯨꯅꯤꯡ ꯑꯝꯇ ꯀꯥꯏꯔꯝꯗ꯭ꯔꯦ ꯋꯥ ꯁꯝꯒꯁꯤ ꯈꯨꯁꯥꯡ ꯑꯃ ꯇꯧꯔꯝꯃꯤ ꯍꯣ ꯁꯤ ꯎꯔꯗꯤ ꯅꯁꯛꯇꯨ ꯀꯌꯥꯗ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯅꯁꯛ ꯌꯥꯝ ꯐꯖꯔꯕꯅꯤꯅ ꯅꯨꯄꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯅꯤ ꯆꯥꯎꯕꯤ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯆꯠꯄ ꯍꯧꯏ ꯄꯥꯏꯈꯣꯝꯕꯁꯨ ꯁꯟꯗꯨ ꯆꯤꯡꯂꯒ ꯅꯥꯀꯟꯗ ꯆꯠꯂꯤ ꯆꯥꯎꯕꯤꯅ ꯇꯨꯃꯤꯟꯅ ꯆꯠꯄꯗꯨꯗ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯔꯛꯏ ꯑꯩꯁꯨ ꯇꯥꯊꯣꯂꯩ ꯍꯣꯏꯗꯒꯤ ꯁꯟꯕꯤꯁꯤ ꯂꯧꯕ ꯂꯥꯛꯏ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯃꯣꯔꯣꯛ ꯊꯥꯒꯦꯅ ꯆꯥꯔ ꯂꯧꯔꯨꯕꯅꯤ ꯆꯥꯎꯕꯤ ꯅꯪꯁꯦ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯗ ꯑꯗꯨꯝ ꯊꯦꯡꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯗ ꯑꯩꯅ ꯍꯥꯏꯈꯤ ꯃꯌꯥꯝꯗꯣ ꯅꯪꯅꯗꯤ ꯂꯥꯟꯅ ꯈꯜꯂꯝꯒꯅꯤ ꯑꯩꯗꯤ ꯅꯪꯅ ꯀꯦꯅ ꯂꯩꯕꯗꯨ ꯌꯦꯡꯅꯤꯡꯕꯒꯤ ꯍꯥꯏꯈꯤꯕꯅꯤ ꯇꯥꯊꯣꯠꯂꯩꯗꯁꯨ ꯅꯪꯒꯤ ꯃꯔꯝ ꯇꯣꯏꯅ ꯍꯪꯉꯤ ꯃꯥꯗꯗꯤ ꯀꯩꯒꯤ ꯍꯪꯉꯤꯕ ꯑꯩꯒꯤ ꯃꯔꯝ ꯍꯪꯕꯒꯤ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯅꯣꯏ ꯋꯥꯔꯤ ꯁꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯥꯟꯅꯧ ꯌꯥꯗ꯭ꯔꯣ ꯑꯐꯕ ꯋꯥꯁꯨ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣꯏ ꯑꯩꯗꯤ ꯃꯊꯣꯡ ꯆꯥꯗꯕꯅꯤꯅ ꯃꯤꯗ ꯍꯪꯉꯨꯕꯗ ꯖꯨꯠ ꯑꯝꯇ ꯆꯥꯅ ꯈꯨꯝꯗꯕꯅꯤ ꯑꯇꯩꯗꯤ ꯈꯪꯗꯦ ꯅꯪꯁꯦ ꯄꯤꯛꯏꯀꯥꯟꯗ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯅꯪꯅ ꯀꯦꯗꯕꯒꯤ ꯊꯤꯕꯅꯤ ꯍꯥꯏꯔꯛꯏ ꯇꯥꯊꯣꯠꯂꯩꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯅꯦ ꯍꯥꯏꯌꯦ ꯃꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯁꯨ ꯃꯁꯛ ꯑꯗꯨꯝ ꯐꯖꯕꯅꯤ ꯃꯁꯥꯁꯨ ꯌꯥꯝ ꯅꯥꯟꯕꯅꯤ ꯅꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅꯁꯨ ꯆꯥꯟꯅꯩ ꯑꯦ ꯀꯩꯅꯣ ꯆꯥꯟꯅꯕꯗꯤ ꯆꯠꯂꯍꯩ ꯀꯥꯏ ꯆꯥꯟꯅꯕ ꯀꯩꯌꯨꯝ ꯇꯧꯈꯠꯂꯛꯏꯁꯤꯕꯣ ꯏꯆꯥꯅꯨꯄꯤꯅꯤ ꯇꯥꯊꯣꯠꯂꯩꯁꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯥꯅꯤ ꯏꯅꯦꯒꯤ ꯃꯆꯥꯅꯤ ꯅꯪꯁꯨ ꯋꯥꯈꯜꯗꯗꯤ ꯌꯥꯏꯍꯦ ꯆꯥꯎꯕꯤ ꯉꯛꯅ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨ ꯆꯥꯎꯕꯤ ꯅꯪ ꯍꯟꯗꯛꯇꯤ ꯊꯕꯛ ꯌꯥꯝꯅꯁꯨ ꯆꯤꯟꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯔꯕꯨꯗꯤ ꯆꯤꯟꯒꯅꯤ ꯂꯧ ꯃꯇꯝ ꯑꯣꯏꯅꯔꯛꯂꯕꯅꯤꯅ ꯑꯗꯣ ꯂꯧ ꯃꯇꯝ ꯂꯣꯏꯅꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯁꯟꯕꯤꯁꯦ ꯑꯃꯨꯛ ꯊꯤꯟꯕ ꯂꯥꯛꯄꯗ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯒꯦꯔꯥ ꯑꯩꯅ ꯉꯥꯏꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯉꯥꯏꯅꯤ ꯉꯥꯏꯔꯣꯏ ꯁꯤꯈꯛ ꯍꯥꯏ ꯉꯥꯏꯔꯝꯒꯦ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨꯀꯣ ꯃꯇꯝ ꯈꯔ ꯀꯨꯏꯔꯁꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯩꯉꯣꯟꯗ ꯂꯩ ꯑꯗꯨꯐꯥꯎ नुपा कनामता नंगी नमिंग फाव हंगलमगनुको ननाक्ता संगलगा वारीसु सानदबा ngamgadro ngamni lakani haibado soidana lao aigidi kisum khangad makoi ani do yengnaraga momonoi saubisu makoi thongal mapada leptuna sanbi singlaga satkhriba paikhomabu yengduna lehawi ngayak yenglaga morok sar khara purakpado mamagi manakta thamlamduna amuk lawbu satki matamna sumhaukibana law subagi matam su loisilakle saubidi matam singaibada awaba mo oizarabani numit khuding thongal da thoktuna paikhoma lakpa ngaise adubu lakle ngasi su saubi thongal gi nakalda uku leibadu da phamlaga paikhoma lakpa ngai wakhalda su laklaroi tra haibagi chingnabana pik thale mangau tibi mabu kaihauramlaga thambiramle khalubada saubi kapningba haibadu oiri nungthilgi nungsa sangkibadu saubi famlambadagi haugatlaga sangkige tawi laptakna tanik pakhonjel da gauri saubi ai lai sangi tarumba saubi harauna mamaidu leithoklaga yengthorai paikhomba sanbidu singlaga lai saubi noklaga manakta sensili aduga paikhomba gi mamangda sapleplaga munna yengduna lai thengna karigi lakliba mabu kuina ngai haliba karigino haina hangjaningi adubu masindagi wai amata thoklau haibi yakidre paikhombasu saubi ki samna kiba masakto nungsina yengduna tapna hairei ai ngai buwabra wade ai ki suwat aida
ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯩꯕꯨ ꯉꯥꯏꯔꯝꯕꯒꯤꯗꯃꯛ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯄꯨꯛꯅꯤꯡꯗ ꯅꯪꯕꯨ ꯃꯤꯒꯤ ꯑꯣꯏꯔꯝꯅꯗ꯭ꯔꯥ ꯈꯟꯕꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯕ ꯉꯝꯗꯦ ꯉꯁꯤ ꯅꯪꯕꯨ ꯎꯕꯁꯦ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯋꯥꯕ ꯆꯤꯡꯅꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯩꯁꯨ ꯁꯤꯡꯅꯩ ꯈꯪꯉꯕ ꯑꯩꯕꯨ ꯉꯥꯏꯔꯝꯃꯣ ꯍꯥꯏꯖꯤꯜꯂꯒ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯕꯨ ꯌꯦꯡꯈ꯭ꯔꯕ꯭ꯔꯥ ꯈꯟꯕꯗ ꯑꯩꯁꯨ ꯋꯥꯏ ꯅꯪꯕꯨ ꯂꯥꯛꯄ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤꯅꯤ ꯆꯥꯎꯕꯤ ꯑꯩꯅ ꯑꯍꯥꯟꯕ ꯎꯈꯤꯕ ꯏꯉꯥꯎ ꯉꯥꯎꯕꯤ ꯏꯆꯝ ꯆꯝꯖꯕꯤꯗꯣ ꯉꯁꯤꯗꯤ ꯑꯣꯏꯗ꯭ꯔꯤ ꯈꯨꯅꯤꯡꯈꯥꯏꯕꯤ ꯑꯃꯣꯠꯄꯤꯁꯨ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩ ꯈꯪꯉꯤ ꯍꯥꯏꯒꯦ ꯇꯧꯔꯝꯃꯒ ꯅꯁꯤꯅ ꯎꯝꯁꯤꯟꯈ꯭ꯔꯤꯗꯣ ꯑꯩ ꯈꯪꯂꯝꯃꯣꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯅꯤꯡꯁꯨ ꯀꯥꯏꯗ꯭ꯔꯤ ꯃꯣꯠꯁꯨ ꯃꯣꯠꯇ꯭ꯔꯕꯅꯤꯅ ꯍꯥꯏꯕꯗꯣ ꯇꯜꯂꯕ ꯌꯥꯔꯦ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩꯅ ꯀꯩꯁꯨꯝ ꯁꯥꯎꯕꯤꯗꯧ ꯂꯩꯇꯦ ꯍꯥꯏꯅꯤꯡꯗꯦꯗꯤ ꯍꯥꯏꯒꯦ ꯇꯧꯔꯒ ꯃꯁꯤꯡꯒꯁꯨ ꯎꯝꯁꯤꯟꯈ꯭ꯔꯤ ꯑꯩꯁꯦ ꯀꯩꯁꯨꯝꯇ ꯈꯪꯗꯕ ꯑꯄꯪꯕ ꯃꯤꯗꯧꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯖꯧ ꯈꯪꯉꯕ ꯑꯩꯅ ꯃꯋꯥ ꯂꯧꯕꯤꯗꯦ ꯆꯥꯎꯕꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯑꯩ ꯃꯊꯪꯗꯒꯤ ꯍꯥꯏꯒꯦꯁꯨ ꯇꯧꯔꯔꯣꯏ ꯁꯥꯎꯔꯅꯨꯕ ꯁꯥꯎꯖꯗꯦ ꯑꯩ ꯀꯩꯁꯨꯝ ꯁꯥꯎꯖꯗꯦ ꯈꯨꯅꯤꯡ ꯀꯥꯏꯕ ꯃꯤꯗ ꯈꯨꯅꯤꯡ ꯀꯥꯏ ꯍꯥꯏꯕꯗ ꯑꯩꯅ ꯀꯩꯗꯧ ꯁꯥꯎꯗꯣꯏꯅꯣ ꯁꯥꯎꯕꯤꯗꯦ ꯑꯩ ꯁꯨꯛꯁꯥꯎ ꯁꯥꯎꯕꯤꯗꯦ ꯅꯨꯄꯤꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯄꯥꯏꯈꯣꯝꯕ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯏ ꯆꯥꯎꯕꯤꯗꯤ ꯃꯁꯤꯟ ꯄꯩꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯥꯊꯣꯠ ꯂꯩꯍꯣꯏ ꯇꯥꯅ ꯁꯟꯕꯤꯗꯨ ꯊꯤꯟꯕ ꯆꯠꯃꯤꯟꯅꯈꯤ ꯄꯥꯏꯈꯣꯝꯕ ꯅꯣꯛꯄ ꯂꯦꯞꯇꯦ ꯆꯥꯎꯕꯤꯁꯨ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯕ ꯂꯦꯞꯇꯦ ꯂꯥꯏꯔꯕꯒꯤ ꯏꯃꯨꯡꯗ ꯄꯣꯛꯄꯤ ꯃꯉꯥꯎ ꯊꯤꯕꯤ ꯆꯥꯎꯕꯤ ꯉꯁꯤꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯕꯨ ꯃꯇꯦꯡ ꯄꯥꯡ ꯃꯃꯥꯒꯤ ꯑꯋꯥꯕꯕꯨ ꯈꯪꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯥꯏꯀꯩꯗ ꯍꯣꯡꯂꯛꯄ ꯉꯝꯂꯦ ꯏꯃꯥ ꯏꯄꯥꯅ ꯅꯨꯡꯁꯥꯂꯛꯇ ꯎꯟꯁꯥ ꯀꯥꯍꯠ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯨꯝꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯒꯤ ꯑꯋꯥꯕꯕꯨ ꯈꯪꯗꯨꯅ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯊꯕꯛꯅꯆꯤꯡꯕ ꯀꯌꯥꯗ ꯌꯦꯡꯂꯒ ꯇꯧꯕꯤꯌꯨ ꯑꯄꯣꯛꯄꯤ ꯏꯃꯥ ꯏꯄꯥ ꯑꯩꯒꯤ ꯍꯥꯏꯕ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯃ ꯇꯥꯔꯛꯄ ꯃꯇꯝꯗ ꯊꯃꯣꯏ ꯁꯣꯛꯄ ꯂꯩꯇꯕꯅꯤ ꯅꯈꯣꯏꯗꯤ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯏꯃꯥ ꯏꯄꯥꯒꯤ ꯂꯃꯟꯕꯨ ꯈꯖꯤꯛ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ